ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯊꯥꯗꯣꯏ ꯃꯉꯥꯡ꯫ ꯆꯥꯎꯔꯕ ꯈꯨꯟ ꯑꯃꯗ ꯊꯣꯏꯕ ꯑꯃꯗꯤ ꯇꯔꯨꯕꯤ ꯀꯧꯕ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯂꯟꯊꯨꯝ ꯂꯧ ꯏꯪꯈꯣꯜ ꯌꯥꯝꯅ ꯂꯩꯕꯒꯤꯗꯃꯛ ꯈꯨꯟꯒꯤ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯅꯩ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯄꯩꯁꯥ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯀꯥꯕ ꯇꯧꯔꯝꯗꯦ꯫ ꯈꯨꯟꯒꯤ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯈꯣꯏꯒꯤ ꯆꯥꯎꯔꯕ ꯏꯪꯈꯣꯜꯗ ꯃꯇꯝ ꯃꯇꯝꯒꯤ ꯃꯅꯥ ꯃꯁꯤꯡ ꯊꯥꯍꯟꯗꯨꯅ ꯄꯣꯠꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯇꯨꯅ ꯑꯃꯗꯤ ꯑꯋꯥꯃꯟ ꯃꯇꯤꯛ ꯆꯥꯅ ꯄꯤꯕꯤꯗꯨꯅ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯍꯟꯒꯤ ꯃꯤꯡꯅ ꯃꯥꯂꯪꯕ ꯑꯗꯨꯒ ꯑꯇꯣꯟꯕꯒꯤ ꯃꯤꯡꯅ ꯃꯩꯔꯥꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯥꯂꯪꯕꯗꯤ ꯈꯔ ꯄꯪꯖꯩ, ꯃꯤꯅ ꯍꯦꯛꯇ ꯍꯧꯅꯕꯤꯔꯝꯃꯤ꯫ ꯃꯩꯔꯥꯕꯗꯤ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯔꯝꯗꯦ, ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯌꯥꯝꯅ ꯍꯩꯁꯤꯡꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯩ꯫ ꯃꯥꯂꯪꯕꯅꯁꯨ ꯃꯌꯥꯗ ꯍꯨꯞꯀꯗꯕ ꯉꯥꯃꯨꯛꯄꯨ ꯃꯅꯥꯎꯒꯤꯅꯤ ꯍꯥꯏꯅ ꯈꯥꯛꯏ꯫ ꯃꯩꯔꯥꯕꯁꯨ ꯃꯌꯥꯝꯕꯕꯨ ꯃꯤꯅ ꯎꯁꯤꯠ ꯊꯑꯣꯏꯔꯛꯇꯕ ꯌꯥꯗꯦ, ꯃꯥꯅ ꯃꯤꯗꯨꯕꯨ ꯍꯦꯛꯇ ꯐꯨꯊꯔꯝꯃꯤ꯫ ꯃꯌꯥꯝꯕꯒꯤ ꯍꯥꯀꯟꯗ ꯃꯃꯥ ꯃꯄꯥꯒꯤ ꯃꯤꯆꯩꯁꯨ ꯌꯥꯝꯅ ꯇꯥꯔꯛꯈꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯛꯂꯦ꯫ ꯃꯄꯥ ꯊꯣꯏꯕꯅ ꯃꯆꯥ ꯑꯍꯟ ꯃꯥꯂꯪꯕꯕꯨ ꯈꯔ ꯄꯪꯖꯩ ꯍꯥꯏꯗꯨꯅ ꯂꯥꯞꯅ ꯆꯠꯍꯜꯂꯝꯗꯦ꯫ ꯆꯥꯎꯔꯕ ꯏꯪꯈꯣꯜꯗꯨꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯌꯥꯝꯕꯨ ꯁꯦꯟꯅꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯩꯔꯥꯕꯗꯤ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯔꯥꯞ ꯑꯔꯥꯞꯄ ꯈꯨꯟꯗ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯊꯥꯔꯝꯃꯤ꯫ ꯃꯄꯥꯅ ꯃꯆꯥ ꯑꯇꯣꯟꯕꯕꯨ ꯍꯩꯁꯤꯡꯉꯤ, ꯅꯨꯄꯥ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯔꯝꯃꯤ꯫ ꯃꯥꯂꯪꯕ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯁꯤꯟꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯈꯟꯅ ꯃꯟꯗꯣꯝꯆꯥꯅ ꯁꯤꯟꯕꯤꯕ ꯂꯩꯔꯤꯛ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯑꯍꯜ ꯂꯃꯟ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯂꯩꯔꯤꯛ ꯃꯃꯥ ꯃꯄꯥꯅ ꯃꯇꯣꯝꯇ ꯄꯣꯛꯆꯕꯤ ꯅꯤꯉꯣꯜꯅꯤ꯫ ꯃꯍꯥꯛ ꯀꯨꯆꯨ ꯃꯨꯔꯩꯅꯔꯒ ꯃꯔꯥꯁꯤ ꯂꯩ, ꯃꯈꯣꯟ ꯅꯧꯊꯔꯒ ꯃꯤꯕꯨ ꯈꯣꯟꯕ ꯌꯥꯝꯅ ꯍꯩ꯫ ꯃꯤꯃꯥꯡꯗ ꯊꯕꯛ ꯐꯕꯤꯗꯤ ꯁꯥꯏ, ꯊꯕꯛꯇꯤ ꯀꯌꯥ ꯁꯨꯅꯤꯡꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀ ꯅꯛꯅ ꯂꯣꯏꯅꯔꯨꯗꯕ ꯃꯤꯑꯣꯏꯅꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯟꯊꯣꯡꯒꯤ ꯁꯛꯇꯝꯇꯃꯛ ꯎꯔꯒ ꯃꯍꯥꯛꯄꯨ ꯐꯩ ꯐꯩ ꯍꯥꯏꯅ ꯊꯥꯒꯠꯅꯕ ꯉꯥꯛꯇꯅꯤ꯫ ꯂꯨꯍꯣꯡꯕ ꯅꯧꯔꯤꯕ ꯃꯇꯝꯅꯤ꯫ ꯑꯌꯨꯛ ꯑꯃꯗ ꯃꯄꯥ ꯃꯃꯥ ꯑꯣꯏꯔꯤꯕ ꯊꯣꯏꯕ ꯑꯃꯗꯤ ꯇꯔꯨꯕꯤ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯃꯈꯣꯏ ꯃꯄꯥ ꯏꯃꯧꯁꯦ ꯑꯍꯥꯟꯕ ꯐꯪꯖꯕꯒ ꯑꯣꯏꯔꯤ, ꯃꯈꯣꯟ ꯃꯋꯥꯒꯁꯤꯅ ꯅꯨꯡꯁꯤꯔꯤꯕ, ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯐꯔꯤꯕ, ꯑꯩꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯏꯃꯧꯕꯨꯅꯦ ꯅꯨꯡꯁꯤ ꯐꯩ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤ ꯑꯩꯗꯤ ꯀꯌꯥꯗ ꯆꯥꯎꯊꯣꯛꯆꯈ꯭ꯔꯕꯅꯣ꯫ ꯃꯃꯥ, ꯑꯩꯁꯨ ꯏꯃꯧꯁꯦ ꯏꯆꯥ ꯅꯤꯉꯣꯜꯒꯨꯝ ꯈꯜꯂꯤꯕꯅꯤ꯫ ꯏꯃꯧꯒꯤ ꯁꯦꯕꯥꯒ ꯐꯪꯕꯁꯦ ꯅꯨꯡꯉꯥꯏꯅꯍꯦ꯫ ꯂꯩꯔꯤꯛ ꯃꯈꯨꯠꯇ ꯆꯥ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯕꯥꯕꯥ, ꯆꯥ ꯁꯤꯗ ꯂꯩꯖꯔꯦ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯏꯃꯥꯒꯤꯁꯨ ꯁꯤꯗ ꯂꯩꯖꯔꯦ꯫ ꯀꯗꯥꯏ ꯏꯃꯥꯗꯤ ꯏꯃꯧꯒꯤ ꯆꯥꯗꯣ ꯊꯛꯅꯤꯡꯗꯨꯅ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯏꯃꯧꯅ ꯂꯣꯟꯕ ꯆꯥꯁꯦ ꯍꯥꯎꯈ꯭ꯔꯕ꯫ ꯑꯗꯣ ꯏꯃꯥ, ꯕꯥꯕꯥ, ꯅꯃꯧꯕꯨ ꯀꯔꯤ ꯌꯦꯟꯁꯥꯡ ꯊꯣꯡꯖꯧ ꯍꯥꯏꯕꯒꯦ? ꯏꯄꯥꯒꯤꯗꯤ ꯏꯌꯥꯗ ꯌꯥꯏꯗ, ꯅꯃꯥꯒ ꯇꯥꯟꯅꯔꯒ ꯍꯦꯛ ꯊꯣꯡꯃꯤꯟꯅꯔꯣ ꯏꯃꯧꯁꯤꯗꯤ꯫ ꯏꯃꯥ ꯂꯥꯛꯂꯒꯦ, ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯃꯅꯥ ꯃꯁꯤꯡ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯒ ꯍꯦꯛ ꯊꯣꯡꯂꯁꯤ꯫ ꯂꯩꯔꯤꯛꯀꯤ ꯇꯧꯁꯤꯟꯅꯕ ꯃꯇꯧꯗꯨꯗ ꯃꯅꯦꯝ ꯃꯀꯨ ꯑꯣꯏꯔꯤꯕ ꯃꯈꯣꯏ ꯑꯅꯤꯗꯤ ꯊꯥꯖꯔꯗꯨꯅ ꯃꯃꯧꯕꯨ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯃꯧꯅ ꯂꯨꯍꯣꯡꯕꯗ ꯌꯥꯎꯔꯛꯇꯕ ꯁꯅꯥꯒꯤ ꯄꯥꯝꯕꯣꯝ ꯐꯥꯕꯤ, ꯈꯨꯖꯤ, ꯈꯨꯗꯣꯞ, ꯃꯃꯜ ꯌꯥꯝꯂꯕ ꯀꯌꯥ ꯊꯣꯟꯕꯤꯔꯝꯃꯤ꯫ ꯃꯩꯔꯥꯕꯁꯨ ꯑꯗꯨꯃꯉꯥꯏ, ꯃꯇꯩꯃꯕꯨ ꯌꯥꯝꯅ ꯅꯤꯡꯖꯩ꯫ ꯃꯇꯩꯃꯅ ꯆꯥꯅꯤꯡꯉꯦ ꯁꯣꯟꯈꯤꯕ ꯄꯣꯠ ꯑꯃꯠꯇ ꯂꯩꯗꯅ ꯇꯣꯛꯂꯝꯗꯦ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥ 8 ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯔꯤꯛꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯨ ꯎꯠꯊꯣꯛꯄ ꯈꯔ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯃꯅꯤ, ꯂꯩꯔꯤꯛ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯥꯂꯪꯕ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯐꯝꯗꯨꯅ ꯍꯪꯆꯤꯛ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ, ꯂꯩꯔꯤꯛ, ꯅꯍꯥꯛꯄꯨ ꯊꯕꯛ ꯂꯣꯏꯔꯕ꯭ꯔꯣ? ꯋꯥꯔꯝꯂꯅꯤ ꯑꯩꯒꯤ ꯂꯩꯔꯤꯛꯁꯦ꯫ ꯃꯈꯣꯏ ꯇꯥꯆꯧ, ꯑꯩ ꯀꯔꯤꯁꯨ ꯋꯥꯗꯦꯗ, ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯗꯅ꯫
ꯀꯔꯤ ꯍꯥꯏꯅꯤꯡꯕꯒꯦ ꯍꯦꯛꯇ ꯍꯥꯏꯌꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯧꯏꯪꯈꯣꯜ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯄꯥꯕꯒꯤ ꯃꯤꯡꯗ ꯂꯣꯏꯅꯃꯛ ꯂꯩꯔꯤꯕꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯅꯃꯥ ꯄꯥꯟꯕꯤꯗꯣꯏꯖꯥꯠꯅꯣ ꯅꯨꯄꯤ ꯑꯗꯨꯒꯤꯗꯤ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯗ ꯄꯥꯕꯅ ꯈꯪꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏꯅꯤꯗ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯃꯛ ꯌꯦꯟꯅꯕꯤꯔꯛꯀꯅꯤ ꯍꯧꯖꯤꯛ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝꯗꯣ ꯍꯧꯗꯣꯛꯂꯨꯕ ꯐꯖꯗꯦꯀꯣ ꯃꯈꯣꯏ ꯇꯥꯖꯧ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯤꯌꯦ ꯑꯩꯅ ꯈꯪꯖꯕ ꯈꯔ ꯂꯩꯌꯦ ꯑꯗꯨꯗ ꯁꯨꯝ ꯍꯥꯏꯕꯅꯤ ꯀꯔꯤꯅꯣ ꯅꯪꯅ ꯈꯪꯂꯤꯕꯕꯣ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯑꯩꯈꯣꯏꯒꯤ ꯑꯇꯣꯟꯕꯅ ꯂꯝ ꯂꯥꯞꯅ ꯆꯠꯇꯨꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯗꯨꯅ ꯄꯩꯁꯥ ꯃꯌꯥꯝ ꯄꯨꯁꯤꯜꯂꯛꯄꯁꯤꯗ ꯄꯥꯕꯅꯁꯨ ꯑꯇꯣꯟꯕꯁꯦ ꯌꯥꯝꯅ ꯌꯥꯕꯅꯤ ꯍꯌꯦꯡ ꯑꯇꯣꯟꯕꯅ ꯅꯨꯄꯤꯒ ꯊꯤꯔꯛꯂꯕꯗꯤ ꯃꯈꯣꯏꯗ ꯍꯦꯟꯅ ꯂꯟꯊꯨꯝ ꯄꯤꯅꯤꯡꯂꯛꯀꯅꯤ ꯅꯨꯄꯤ ꯅꯪ ꯑꯔꯦꯝꯕꯗ ꯌꯥꯝꯅ ꯈꯟꯖꯤꯜꯂꯤ ꯏꯄꯥꯅ ꯀꯩꯗꯧꯅꯨꯡꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯊꯕꯛ ꯈꯛ ꯇꯧꯔꯦꯀꯣ ꯏꯃꯥ ꯄꯥꯕꯅꯗꯤ ꯑꯩꯅ ꯃꯤ ꯈꯔ ꯉꯝꯖꯗꯦ ꯍꯥꯏꯗꯅ ꯑꯩꯒꯤꯗꯃꯛ ꯍꯦꯟꯅ ꯋꯥꯖꯕꯅꯤ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯥꯔꯨꯕ ꯀꯥꯟꯅꯔꯔꯣꯏ ꯈꯟꯅ ꯇꯨꯃꯤꯟꯅ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈꯤꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯦ ꯃꯩꯔꯥꯕ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯃꯄꯥꯅ ꯁꯤꯟꯅꯔꯛꯄ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯒ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯌꯨꯝꯗ ꯌꯧꯔꯛꯂꯝꯃꯤ ꯆꯥꯛꯁꯤ ꯂꯥꯝꯕꯅꯁꯨ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯌꯦꯟꯁꯥꯡꯕꯨ ꯊꯣꯡꯕꯖꯥꯠꯅꯣ ꯑꯥꯏ ꯏꯃꯨꯡꯁꯤꯗꯤ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯕꯒꯨꯝ ꯏꯆꯤꯛ ꯆꯤꯛꯏꯗ ꯏꯃꯥꯗꯨꯕꯨ ꯏꯪꯈꯣꯜ ꯆꯠꯄꯗ ꯁꯣꯏꯗꯅ ꯌꯥꯎꯔꯝꯂꯒꯅꯤ ꯉꯥꯡꯗꯅ ꯆꯥꯛꯁꯪ ꯇꯝꯅ ꯆꯪꯂꯛꯄꯗꯗꯤ ꯃꯩꯔꯥꯕ ꯃꯍꯥꯛꯀꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯂꯩꯕ ꯎꯔꯝꯗꯦ ꯉꯥꯏꯍꯥꯛ ꯀꯣꯌꯦꯡ ꯌꯦꯡꯂꯕ ꯇꯨꯡꯗ ꯃꯇꯩꯃꯕꯨ ꯇꯥꯅꯕ ꯏꯇꯩꯃ ꯑꯩꯈꯣꯏꯒꯤ ꯆꯥꯛꯄꯨ ꯂꯩꯇ꯭ꯔꯕꯔꯣ ꯂꯩꯔꯤꯛ ꯇꯨꯝꯂꯝꯕꯗꯒꯤ ꯑꯇꯣꯟꯕꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯆꯥꯛꯁꯦ ꯂꯩꯕ ꯎꯗ꯭ꯔꯕꯗꯤ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯇꯦ ꯍꯥꯏꯕꯁꯦ ꯈꯪꯕ ꯌꯥꯔꯕꯅꯦꯕ ꯀꯧ ꯍꯦꯛ ꯀꯧꯔꯒ ꯑꯩꯕꯨ ꯇꯨꯝꯕ ꯀꯥꯏꯍꯜꯂꯤꯕꯁꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯂꯥꯏꯃ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯇꯣꯟꯕ ꯏꯇꯩꯃꯗꯤ ꯅꯪ ꯌꯨꯝꯗ ꯂꯩꯇꯕꯗꯨꯗ ꯌꯨꯝꯗ ꯆꯥꯛ ಚಾರಗನೆ ꯍꯥꯏꯕ ꯈꯪꯗꯗꯅ ꯅꯪꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯍꯥꯞꯍꯧꯗ꯭ꯔꯦꯅꯦ ꯍꯧꯖꯤꯛꯀꯤꯗꯤ ꯏꯁꯤꯡ ꯊꯛꯄ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯒ ꯂꯩꯔꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯏꯇꯩꯃ ꯍꯥꯎꯅ ꯊꯣꯡꯕꯤꯔꯒꯦ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅ ꯐꯖꯅ ꯆꯥꯔꯣꯀꯣ ꯃꯩꯔꯥꯕ ꯎꯄꯥꯏꯗꯤ ꯂꯩꯇꯅ ꯃꯈꯥ ꯇꯥꯕ ꯇꯜꯂꯗꯨꯅ ꯍꯣꯏ ꯏꯇꯩꯃ ꯂꯩꯔꯤꯛꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯆꯥꯛꯁꯦ ꯆꯥꯅꯤꯡꯂꯕꯗꯤ ꯃꯍꯥꯛꯁꯨ ꯃꯈꯨꯠ ꯄꯥꯜꯂꯤ ꯊꯣꯡꯂꯒ ꯃꯔꯥꯏꯅ ꯆꯥꯖꯅꯤ ꯉꯝꯖꯄꯣꯟꯇ꯭ꯔꯦꯗ ꯑꯩꯁꯦ ꯌꯨꯝꯁꯤꯒꯤ ꯃꯕꯦꯝꯃ ꯑꯣꯏꯔꯨꯒꯦ ꯈꯟꯅ ꯂꯥꯛꯄꯅꯤ ꯃꯤꯅꯥꯏ ꯑꯣꯏꯔꯨꯒꯦ ꯈꯟꯅ ꯂꯥꯛꯄꯗꯤ ꯅꯠꯇꯦꯕ ꯀꯥꯟꯅꯗꯦ ꯉꯥꯏꯍꯥꯛꯀꯗꯨꯝ ꯇꯨꯝꯊꯣꯛꯈꯤꯒꯦ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯂꯩꯔꯤꯛꯇꯣ ꯃꯄꯥꯝꯗ ꯆꯠꯅꯕ ꯊꯧꯔꯥꯡꯕꯗ ꯃꯥꯂꯪꯕꯗꯤ ꯊꯕꯛ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯩꯔꯥꯕꯅ ꯃꯇꯩꯃꯕꯨ ꯃꯄꯥꯝꯗ ꯊꯤꯟꯕꯤꯔꯝꯃꯤ ꯂꯩꯔꯤꯛꯅ ꯃꯄꯥꯝ ꯌꯧꯔꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯃꯥ ꯏꯕꯦꯜꯂꯩꯅ ꯃꯥꯡꯒꯣꯜꯗ ꯌꯦꯟꯁꯥꯡ ꯃꯟꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯑꯩꯃ ꯏꯆꯥ ꯂꯥꯛꯂꯤꯗꯅ ꯏꯃꯥꯅꯅꯦ ꯏꯆꯥꯁꯤ ꯌꯨꯝꯗꯒ ꯑꯃꯠꯇ ꯂꯥꯛꯈꯤꯗ꯭ꯔꯦ ꯍꯥꯏꯗꯅ ꯁꯣꯜꯂꯝꯂꯤꯕꯅꯤ ꯏꯆꯥꯗꯤ ꯁꯅꯥꯋꯣ ꯂꯨꯄꯥꯋꯣ ꯁꯛꯀꯁꯦ ꯑꯣꯟꯊꯣꯛꯅꯕꯨ ꯐꯖꯊꯣꯛꯂꯝꯃꯦꯅ ꯏꯃꯥ ꯑꯁꯦꯡꯕ ꯅꯆꯥꯁꯦ ꯐꯖꯊꯣꯛꯄ꯭ꯔꯥ ꯑꯗꯣ ꯄꯥꯕꯗꯤ ꯎꯗꯦꯅ ꯄꯥꯕꯕꯨ ꯂꯩꯇꯕ꯭ꯔꯣ ꯃꯃꯥꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯂꯩꯔꯤꯛꯀꯤ ꯃꯄꯥ ꯏꯕꯣꯆꯧꯗꯨ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯏꯆꯥ ꯂꯥꯛꯂꯤꯗꯅ ꯏꯆꯥꯕꯨ ꯎꯗꯕ ꯌꯥꯝꯅ ꯀꯨꯏꯈ꯭ꯔꯦ ꯍꯥꯏꯗꯅ ꯅꯃꯥ ꯏꯕꯥꯅꯤꯅ ꯍꯥꯏꯅꯔꯝꯂꯤꯕꯅꯤ ꯅꯠꯇꯦ ꯃꯥꯂꯪꯕꯗꯤ ꯌꯥꯎꯔꯛꯇꯕ꯭ꯔꯣ ꯅꯇꯣꯝꯇ ꯂꯥꯛꯄ꯭ꯔꯣ ꯏꯕꯦꯝꯃ ꯄꯥꯕ ꯃꯍꯥꯛꯇꯤ ꯊꯕꯛ ꯊꯥꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯗꯅ ꯂꯥꯛꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥꯕꯅ ꯊꯤꯜꯂꯛꯂꯝꯕꯅꯤ ꯍꯣꯔꯦꯟ ꯂꯧꯕꯕꯨꯗꯤ ꯅꯌꯥ ꯅꯨꯄꯥꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯏ ꯐꯔꯦ ꯏꯃꯨꯡꯗ ꯆꯪꯂꯨ ꯏꯆꯥ ꯂꯥꯛꯄꯒꯤ ꯉꯥ ꯆꯥꯁꯤ ꯏꯄꯥ ꯉꯥ ꯂꯩꯔꯨꯒꯦ ꯏꯕꯦꯜꯂꯩꯅ ꯆꯪꯂꯁꯤ ꯏꯕꯦꯝꯃ ꯅꯐꯤꯒꯗꯣ ꯍꯣꯡꯗꯣꯛꯂꯔꯣ ꯂꯩꯔꯤꯛꯀꯤ ꯃꯃꯥ ꯃꯆꯥꯗꯣ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯤ ꯏꯕꯦꯜꯂꯩꯅ ꯅꯠꯇꯦ ꯏꯕꯦꯝꯃ ꯏꯃꯥꯅ ꯃꯃꯥꯡꯗ ꯁꯤꯟꯅꯈꯤꯕ ꯋꯥꯐꯝꯗꯨꯕꯨ ꯅꯪꯕꯨ ꯀꯔꯝ ꯇꯧꯔꯕꯒꯦ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄ ꯉꯝꯂꯕ꯭ꯔꯥ ꯍꯥꯏꯕ ꯑꯁ ꯀꯗꯥꯏꯗꯩꯅꯣꯗ ꯏꯃꯥ ꯋꯥꯒ ꯍꯧꯗꯣꯛꯂꯨꯕ ꯌꯥꯔꯣꯏꯌꯦ ꯅꯌꯥ ꯅꯨꯄꯥꯁꯦ ꯃꯃꯥ ꯃꯄꯥ ꯃꯅꯥꯎꯕꯨ ꯌꯥꯝꯅ ꯅꯤꯡꯉꯤ ꯑꯩꯒꯤ ꯏꯋꯥꯒ ꯂꯧꯕꯤꯕ ꯅꯠꯇꯦꯗ ꯍꯥꯏ ꯑꯄꯪꯕꯤ ꯑꯗꯨꯝꯅ ꯂꯩꯊꯣꯛꯄ ꯌꯥꯔꯣꯏꯅꯦ ꯅꯀꯨ ꯏꯕꯨꯡꯉꯣꯒꯤ ꯂꯟꯊꯨꯝ ꯃꯌꯥꯝꯗꯣ ꯅꯈꯣꯏꯅ ꯂꯣꯏꯅ ꯑꯣꯏꯍꯧꯅꯕ ꯁꯤꯟꯒꯗꯕꯅꯤ ꯏꯃꯥ ꯅꯌꯥ ꯅꯨꯄꯥꯒꯤ ꯃꯇꯧꯁꯤꯗ ꯅꯆꯥꯕꯨ ꯀꯩꯗꯧ ꯍꯥꯏꯔꯤꯕꯅꯣ ꯀꯥꯟꯅꯗꯦ ꯏꯕꯦꯝꯃ ꯅꯕꯣꯛꯀꯤ ꯅꯥꯛꯇ ꯍꯧꯖꯤꯛꯃꯛ ꯆꯠꯀꯗꯕꯅꯤ
ꯊꯤꯟꯊꯕꯅꯒ ꯀꯥꯟꯅꯔꯣꯏ ꯏꯕꯣꯛꯀꯤ ꯅꯥꯛꯇ ꯆꯠꯂꯒ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ ꯏꯃꯥ ꯂꯥꯛꯇ ꯂꯥꯛꯑꯣ ꯃꯈꯥ ꯇꯥꯔꯅꯨ ꯁꯥꯒꯩꯒꯤ ꯃꯕꯣꯛ ꯑꯃꯥꯏꯕꯤ ꯑꯃꯒꯤ ꯅꯥꯛꯇ ꯃꯃꯥ ꯃꯆꯥ ꯆꯠꯇꯨꯅ ꯃꯥꯂꯪꯕꯕꯨ ꯂꯩꯋꯥ ꯇꯤꯟꯋꯥ ꯇꯧꯗꯨꯅ ꯂꯥꯏꯔꯤꯛꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯇꯥꯅꯤꯡꯅꯕ ꯂꯥꯏꯔꯤꯛꯇꯕꯨ ꯅꯨꯡꯁꯤꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯑꯃꯗ ꯑꯀꯟꯕ ꯂꯩꯋꯥ ꯁꯣꯟꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯁꯦꯝ ꯑꯗꯨꯕꯨ ꯃꯥꯂꯪꯕꯗ ꯄꯤꯖꯅꯕ ꯍꯥꯏꯗꯅ ꯄꯤꯔꯛꯂꯝꯃꯤ ꯂꯥꯏꯔꯤꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯁꯦꯝ ꯑꯗꯨ ꯃꯄꯨꯔꯣꯏꯕꯗ ꯄꯤꯖꯈ꯭ꯔꯦ ꯃꯥꯂꯪꯕꯁꯨ ꯁꯦꯝ ꯑꯗꯨꯕꯨ ꯆꯥꯈ꯭ꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯥꯂꯪꯕ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯄ ꯍꯧꯔꯛꯂꯤ ꯃꯥꯂꯪꯕꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯒꯤ ꯋꯥꯗꯕꯨ ꯇꯥꯔꯒ ꯑꯁꯣꯏ ꯑꯔꯥꯟ ꯈꯨꯗꯤꯡ ꯁꯦꯝꯗꯣꯛꯄꯒꯤ ꯃꯍꯨꯠ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯏꯟꯈ꯭ꯔꯕꯗ ꯂꯥꯏꯔꯤꯛꯇꯤ ꯅꯤꯡꯖꯕ ꯊꯨꯡꯂꯦ ꯈꯟꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯅꯤꯡꯗꯕ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯊꯣꯏꯕ ꯑꯃꯗꯤ ꯇꯔꯨꯕꯤꯅ ꯃꯃꯧꯒꯤ ꯑꯁꯣꯏꯕꯕꯨ ꯇꯥꯛꯄꯤꯔꯨꯔꯕꯁꯨ ꯃꯥꯂꯪꯕꯅ ꯍꯦꯛꯇꯃꯛ ꯆꯣꯡꯊꯣꯔꯛꯇꯨꯅ ꯃꯃꯥ ꯃꯄꯥꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯈꯠꯅꯔꯝꯃꯤ ꯃꯄꯥ ꯃꯃꯥ ꯑꯣꯏꯔꯤꯕ ꯃꯈꯣꯏꯗꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧꯁꯤꯡꯗꯨꯗ ꯎꯄꯥꯏꯗꯤ ꯂꯩꯇ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯇꯣꯏꯅ ꯈꯠꯅ ꯆꯩꯅ ꯊꯣꯛꯍꯟꯅꯤꯡꯗꯕꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯋꯥꯈꯜ ꯋꯥꯅ ꯂꯩꯖꯔꯝꯃꯤ ꯇꯔꯨꯕꯤꯁꯨ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯍꯟꯅꯤꯡꯗꯕꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯨꯅ ꯃꯃꯧꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯍꯟ ꯑꯣꯏꯔꯕꯤ ꯃꯍꯥꯛꯅ ꯇꯧꯔꯝꯃꯤ ꯃꯩꯔꯥꯕꯁꯨ ꯃꯃꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯖꯔꯝꯗꯦ ꯑꯗꯨꯕꯨ ꯃꯇꯩꯃ ꯑꯃꯗꯤ ꯃꯌꯥꯝꯕꯗ ꯍꯪꯒꯠꯅ ꯋꯥ ꯍꯥꯏꯔꯨꯕꯁꯨ ꯌꯥꯗꯕꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯈꯪꯖꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯣꯏꯅ ꯃꯃꯥꯒꯤ ꯊꯕꯛꯇ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡꯁꯨ ꯄꯥꯡꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯇꯔꯨꯕꯤ ꯏꯃꯨꯡꯗꯨꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅ ꯑꯅꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯛꯂꯝꯃꯤ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯃꯍꯥꯛꯅ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯈꯤꯕꯗ ꯃꯩꯔꯥꯕ ꯑꯃꯗꯤ ꯊꯣꯏꯕꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯈꯣꯏ ꯑꯅꯤ ꯇꯔꯨꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯊꯣꯏꯕꯅ ꯏꯄꯥꯒꯤ ꯇꯣꯟꯕ ꯅꯃꯥꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯟꯅꯕ ꯑꯩꯈꯣꯏ ꯀꯩꯗꯧꯒꯅꯤ ꯅꯇꯩꯃꯒꯤ ꯂꯝꯆꯠꯁꯦ ꯁꯦꯝꯗꯣꯛꯂꯨꯕꯗꯤ ꯉꯝꯒꯅꯤ ꯍꯥꯏꯕ ꯏꯄꯥ ꯊꯥꯖꯗ꯭ꯔꯦ ꯑꯗꯨꯅ ꯏꯄꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯎꯄꯥꯏ ꯍꯥꯏꯔꯒꯗꯤ ꯅꯌꯥꯝꯕ ꯈꯣꯏꯒ ꯑꯩꯈꯣꯏꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯅꯕ ꯃꯁꯤ ꯅꯠꯇꯅ ꯏꯄꯥ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦꯅꯦꯍꯦ ꯕꯥꯕꯥ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯈꯛ ꯂꯩꯕꯁꯤꯗ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯂꯩꯅꯕ ꯍꯥꯏꯕꯁꯤꯕꯨ ꯃꯤꯅ ꯅꯣꯛꯅꯈꯤꯔꯣꯏꯗ꯭ꯔꯅꯤ ꯕꯥꯕꯥ ꯑꯇꯣꯟꯕ ꯃꯤꯒꯤ ꯃꯤꯅꯣꯛꯀ ꯈꯜꯂꯤꯉꯩꯗ ꯅꯃꯥꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯅꯪ ꯃꯗꯨꯁꯨ ꯈꯜꯂꯨꯅꯦ ꯍꯣꯏ ꯆꯨꯝꯃꯤ ꯕꯥꯕꯥ ꯅꯆꯥꯁꯨ ꯍꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯕꯥꯕꯥꯅ ꯐꯒꯅꯤ ꯈꯟꯅ ꯁꯤꯟꯕꯤꯕꯗ ꯅꯆꯥꯁꯨ ꯌꯥꯖꯔꯤ ꯇꯔꯨꯕꯤꯅ ꯅꯥꯗꯨꯅ ꯂꯩꯔꯕꯅꯤꯅ ꯑꯌꯨꯛꯀꯤ ꯂꯥꯏ ꯊꯥꯎꯃꯩ ꯀꯠꯄꯗꯒꯤ ꯍꯧꯔꯒ ꯃꯀꯨꯞ ꯃꯇꯥ ꯊꯕꯛ ꯄꯨꯝꯅꯃꯛ ꯃꯩꯔꯥꯕꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯂꯥꯏꯔꯤꯛ ꯑꯃꯗꯤ ꯃꯥꯂꯪꯕ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯃꯥꯒꯤ ꯑꯅꯥꯕ ꯅꯣꯡꯃꯇꯁꯨ ꯍꯪꯂꯝꯗꯦ ꯂꯥꯏꯔꯤꯛꯁꯨ ꯆꯥꯛ ꯆꯥꯕ ꯈꯛ ꯊꯣꯔꯛꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗꯅꯤ ꯃꯩꯔꯥꯕ ꯃꯄꯥꯅ ꯁꯤꯟꯅꯕ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯒ ꯃꯌꯨꯝꯗ ꯍꯟꯗꯕꯤꯗ ꯃꯍꯥꯛꯀ ꯈꯪꯅꯖꯕꯤ ꯅꯨꯡꯁꯤꯊꯣꯏꯒꯤ ꯈꯨꯟꯇꯝꯅ ꯂꯥꯛꯂꯝꯃꯤ ꯂꯝꯕꯤꯗ ꯂꯥꯛꯄ ꯑꯉꯥꯡ ꯑꯃꯗ ꯄꯥꯎ ꯊꯥꯔꯒ ꯅꯨꯡꯁꯤꯊꯣꯏꯕꯨ ꯊꯣꯔꯛꯅꯕ ꯍꯥꯏꯍꯜꯂꯝꯃꯤ ꯅꯨꯡꯁꯤꯊꯣꯏꯁꯨ ꯏꯁꯤꯡ ꯁꯣꯛꯄꯒꯤ ꯅꯃꯥꯗ ꯃꯈꯨꯠꯇ ꯁꯅꯥꯕꯨꯟ ꯑꯃ ꯄꯥꯏꯔꯗꯨꯅ ꯃꯇꯥ ꯂꯦꯝꯕꯤꯒ ꯂꯣꯏꯅꯅ ꯊꯣꯔꯛꯂꯝꯃꯤ ꯅꯨꯡꯁꯤꯊꯣꯏꯅ ꯊꯣꯔꯛꯄ ꯎꯕꯗ ꯃꯩꯔꯥꯕ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯂꯦꯝꯕꯤꯁꯨ ꯈꯔ ꯍꯟꯗꯣꯛꯂꯒ ꯂꯩꯈ꯭ꯔꯦ ꯅꯨꯡꯁꯤꯊꯣꯏꯅ ꯃꯩꯔꯥꯕꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯇꯥꯇꯣꯟ ꯑꯩꯗꯤ ꯇꯥꯇꯣꯟꯁꯦ ꯑꯩꯕꯨ ꯀꯥꯎꯈ꯭ꯔꯕꯣꯏ ꯅꯤꯡꯂꯨꯔꯦ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯅꯋꯥꯅ ꯄꯥꯎ ꯇꯥꯔꯛꯇꯕ ꯄꯥꯡꯒꯜ ꯁꯣꯜꯂꯕꯤ ꯑꯩꯅ ꯎꯄꯥꯏꯗꯤ ꯂꯩꯇ ꯀꯔꯝꯅ ꯂꯦꯜꯂꯝꯒꯅꯤ ꯍꯥꯏꯕ ꯅꯨꯄꯥ ꯑꯣꯏꯕ ꯅꯍꯥꯛꯅꯗꯤ ꯀꯔꯤꯁꯨ ꯈꯪꯕꯤꯔꯝꯃꯣꯏꯌꯦ ꯑꯁꯤ ꯍꯥꯏꯅ ꯃꯩꯔꯥꯕꯗ ꯋꯥꯔꯧꯅ ꯌꯦꯡꯖꯔꯛꯏ ꯅꯨꯡꯁꯤ ꯑꯩꯅ ꯅꯪꯕꯨ ꯀꯔꯝꯅ ꯀꯥꯎꯔꯨꯒꯅꯤ ꯍꯥꯏꯕꯒꯦ ꯑꯩꯅ ꯂꯥꯛꯇꯕꯗꯤ ꯏꯃꯥꯗꯣ ꯃꯁꯥ ꯀꯟꯅ ꯉꯝꯗꯦ ꯑꯗꯨꯅ ꯑꯩ ꯄꯥꯛꯅ ꯆꯠꯊꯣꯛꯄ ꯌꯥꯗꯗꯅ ꯇꯧꯕꯅꯤ ꯍꯧꯖꯤꯛꯁꯨ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ ꯍꯜꯂꯛꯄꯗ ꯌꯨꯝꯒꯤ ꯂꯝꯕꯤꯗ ꯍꯟꯗꯕ ꯃꯈꯩ ꯑꯩꯒꯤ ꯊꯋꯥꯏꯅ ꯂꯩꯍꯧꯕ ꯈꯨꯟꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯅꯤ ꯏꯃꯥꯕꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕ ꯀꯔꯤ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯧꯖꯤꯛꯄꯨ ꯈꯔ ꯐꯥꯎꯔꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯅꯨꯡꯁꯤ ꯑꯃꯥꯏꯕꯤ ꯇꯥꯟꯅꯕꯗꯤ ꯂꯦꯞꯇꯦ ꯍꯤꯗꯥꯛꯁꯨ ꯑꯗꯨꯃꯛ ꯄꯤꯖꯩ ꯑꯗꯨꯕꯨ ꯏꯃꯥꯗꯣ ꯏꯐ ꯐꯒꯠꯇꯦ ꯑꯗꯣ ꯑꯩꯅ ꯈꯟꯕꯗꯗꯤ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯕ ꯃꯇꯝꯗꯨꯗ ꯏꯃꯥꯒꯤ ꯑꯅꯥꯕꯗꯣ
सोइदना फगने हाइना खले वहाइसे हाइरगा 𝗦𝗶𝗿𝗆 नुंसिथोइदा नुंसिनि येंजरई नुंसिथोइसु इकाइरदुना असिबो वानी खरंदो खित nganglenu अदो तातोन युम हनब तौबिरो नुमिचे लैथाख्रे लंबीसे फना सांग्लिबनी युम यौबदा थेंगलगनी हलगे नुंसि इमादो अई हलक्ट्रेना 𝗦𝗁 𝗵 अदो नंगसु जेक्सिना लैरमुको अई अथुबदा नंगबु लौबा लाक्लगदबनी यादे हाइबगा यारोइको अई चले असी हाइरमलगा नोक नोक्तना सगोल कन्ना थौखिरमी मतम खरा हौजिनख्रे मैराबा युम यौरक्लमी मतमदो फनदि थेंख्रे मपा थोइबना ममाबु सेनबीदुना लैरमी मैराबसु ममाबु चाग्लामलमलगनी खन्ना लमसांग चट्लुबगी चाइथरुरगा हाथु हाथु चाक्संगदा चाक थोंबा चंगलक्लमी चाक्संगदुदा कोन अमता लैबा उद्रबदा अमंबदुदा मनिंगदा थोक्लुबददी अयुक चाबगी कोंदो खक मयाम अमा नमसिंदुना लैरमलिबदु उरमी मैराबा मदु उबदा साउनिंगबना हेनखिबना फाथाबा ngamद्रदुना ꯃꯇꯩꯃꯕꯨ ꯇꯥꯅꯕ ꯍꯧꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯛꯂꯝꯃꯤ ꯃꯇꯩꯃꯁꯨ ꯇꯥꯔꯗꯨꯅ ꯃꯅꯤꯡ ꯇꯝꯅ ꯊꯣꯔꯛꯂꯝꯃꯤ ꯃꯥꯂꯪꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯅꯥꯎꯅ ꯀꯧꯔꯛꯄꯗꯨꯗ ꯀꯩꯗꯧꯕ ꯌꯥꯎꯕꯒꯦ ꯈꯟꯅ ꯊꯣꯔꯛꯂꯤ ꯂꯩꯔꯤꯛꯅ ꯀꯔꯤ ꯂꯩꯔꯦ ꯇꯣꯟꯕ ꯅꯪꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯇꯧꯍꯩ ꯈꯪꯗꯦ ꯇꯧꯍꯩꯗꯦ ꯈꯪꯗꯦ ꯍꯧꯅ ꯀꯧꯔꯤꯕꯗꯤ ꯏꯇꯩꯃ ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯆꯠꯊꯣꯛꯂꯨꯔꯤ ꯑꯌꯨꯛꯀꯤ ꯀꯣꯟꯁꯤ ꯐꯥꯎꯕꯗꯤ ꯏꯇꯩꯃꯅ ꯈꯔ ꯐꯦꯡꯕꯤꯔꯝꯕ ꯌꯥꯗꯕ꯭ꯔꯥ ꯏꯁ ꯀꯔꯤꯅꯣ ꯇꯣꯟꯕ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯊꯧꯗꯥꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯍꯥ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯁꯤꯕꯨ ꯑꯩ ꯈꯛꯇꯔꯣ ꯑꯩꯅ ꯇꯧꯗ꯭ꯔꯗꯤ ꯌꯥꯗꯦ ꯍꯥꯏꯕꯒ ꯂꯩꯕ꯭ꯔꯣ ꯏꯇꯩꯃ ꯏꯃꯥꯁꯨ ꯃꯁꯥ ꯉꯝꯗꯦ ꯃꯧ ꯍꯥꯏꯔꯦ ꯏꯇꯩꯃꯅ ꯇꯣꯝꯇꯅꯤ ꯏꯇꯩꯃꯅ ꯈꯔ ꯇꯧꯕꯤꯗ꯭ꯔꯕꯗꯤ ꯀꯔꯝ ꯇꯧꯒꯅꯤ ꯃꯥꯂꯪꯕꯅ ꯍꯌꯉꯥꯡ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯀꯅꯥꯗꯅꯣ ꯃꯍꯥꯛꯁꯤ ꯅꯈꯥꯒꯤ ꯑꯉꯥꯡ ꯅꯠꯇꯦ ꯅꯇꯩꯃꯅꯤꯅꯦ ꯅꯇꯩꯃ ꯅꯪꯅ ꯑꯗꯨꯝꯅ ꯇꯥꯛꯄꯒꯤ ꯀꯔꯤ ꯅꯊꯧ ꯂꯩꯕꯒꯦ ꯇꯥꯛꯀꯦ ꯍꯥꯏꯔꯒꯁꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯃꯇꯝꯗ ꯇꯥꯛꯑꯣꯀꯣ ꯅꯇꯩꯃꯗꯗꯤ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯈꯪꯖꯤꯜꯂꯨ ꯇꯥꯖꯧ ꯅꯅꯥꯎꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯕꯨ ꯊꯥꯕꯝ ꯇꯔꯥ ꯅꯧꯕꯤꯗꯨꯅ ꯄꯣꯛꯄꯤꯔꯛꯂꯤꯕ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯈꯟꯅ ꯆꯦꯛꯁꯤꯟꯅ ꯅꯧꯌꯣꯛꯅ ꯀꯣꯟꯖꯔꯛꯂꯤꯕꯤ ꯏꯃꯥꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕꯁꯦ ꯇꯥꯖꯧꯅ ꯀꯔꯤꯁꯨ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯇꯥꯖꯧꯒꯤ ꯅꯇꯧꯗ ꯍꯥꯏꯗꯣꯛꯄꯗꯤ ꯉꯝꯗ ꯏꯃꯥꯅ ꯃꯈꯣꯟꯗꯤ ꯊꯣꯛꯇ ꯀꯞꯂꯤꯕꯁꯦ ꯇꯥꯖꯧꯗꯤ ꯀꯔꯤꯁꯨ ꯈꯪꯂꯝꯂꯣꯏ ꯊꯣꯏꯕ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯒꯤ ꯀꯥꯗꯒꯤ ꯃꯆꯥ ꯃꯃꯧꯁꯤꯡꯅ ꯉꯥꯡꯅꯔꯤꯕꯗꯣ ꯂꯣꯏꯅꯃꯛ ꯇꯥꯔꯤꯕꯅꯤ ꯃꯍꯥꯛ ꯄꯦꯟꯗꯕꯅ ꯍꯦꯟꯈꯤꯕꯅ ꯉꯁꯤꯗꯤ ꯃꯆꯥ ꯑꯍꯟ ꯑꯃꯗꯤ ꯃꯃꯧꯒꯤ ꯄꯨꯛꯆꯦꯜ ꯆꯞ ꯆꯥꯅ ꯈꯪꯗꯣꯛꯂꯒꯦ ꯈꯟꯅ ꯀꯔꯤꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯇꯥꯔꯝꯕꯅꯤ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯅꯤꯡꯗ ꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ ꯌꯥꯔꯦ ꯇꯣꯟꯕ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯅꯪꯒꯤ ꯋꯥꯍꯩꯗꯣ ꯃꯐꯝꯁꯤꯗ ꯆꯟꯅꯐꯝ ꯂꯩꯒꯅꯤ ꯍꯥꯏꯕ ꯏꯄꯥ ꯊꯥꯖꯗ꯭ꯔꯦ ꯑꯗꯨꯒꯅꯦ ꯏꯄꯥꯒꯤ ꯑꯆꯧꯕ ꯏꯃꯧ ꯏꯕꯦꯝꯃ ꯅꯈꯣꯏ ꯑꯅꯤ ꯆꯥꯎꯔꯕ ꯌꯨꯝꯖꯥꯎꯁꯤꯗ ꯅꯨꯡꯉꯥꯏꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯂꯩꯍꯧꯔꯣ ꯅꯃꯥ ꯑꯇꯣꯟꯕ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯍꯌꯦꯡꯗꯒꯤ ꯏꯪꯈꯣꯜꯗ ꯁꯥꯗꯨꯅ ꯊꯝꯂꯤꯕ ꯌꯨꯝ ꯃꯆꯥꯗꯨꯗ ꯂꯩꯔꯨꯔꯒꯦ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯃꯥꯂꯪꯕꯗꯤ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎ ꯑꯣꯏꯕꯅꯤꯅ ꯇꯣꯉꯥꯟꯅ ꯂꯩꯅꯅꯕ ꯍꯥꯏꯔꯛꯄꯗ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯜꯂꯒ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯂꯩꯔꯤꯛꯇꯤ ꯃꯈꯣꯏ ꯈꯛꯇ ꯀꯨꯁꯤꯔꯥꯁꯤ ꯇꯧꯗꯨꯅ ꯂꯩꯕ ꯌꯥꯔꯅꯤ ꯈꯟꯕꯗ ꯃꯊꯃꯣꯏ ꯃꯅꯨꯡꯗ ꯅꯣꯛꯐꯦꯠ ꯇꯧꯖꯔꯝꯃꯤ ꯊꯣꯏꯕ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯏꯪꯈꯣꯜꯒꯤ ꯌꯨꯝꯗꯨꯗ ꯂꯩꯔꯛꯄ ꯀꯨꯏꯔꯛꯂꯤ ꯊꯣꯏꯕꯅ ꯌꯨꯝ ꯑꯅꯧꯕ ꯑꯃ ꯁꯥꯕ ꯉꯝꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯃꯆꯥ ꯑꯍꯜ ꯑꯃꯗꯤ ꯃꯃꯧꯅ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯈꯤꯅꯤ ꯈꯟꯅ ꯑꯇꯣꯞꯄ ꯌꯨꯝ ꯑꯃ ꯑꯃꯨꯛ ꯁꯥꯔꯨꯗꯕꯅꯤ ꯇꯔꯨꯕꯤꯁꯨ ꯍꯥꯟꯅꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯑꯅꯥꯕ ꯈꯔꯗꯤ ꯐꯒꯠꯂꯦ ꯑꯗꯨꯕꯨ ꯃꯁꯥꯗꯤ ꯑꯗꯨꯃꯛ ꯁꯣꯜꯂꯤꯕꯅꯤ ꯃꯩꯔꯥꯕ ꯃꯃꯥꯕꯨ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯤꯅꯕ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯖꯕꯤ ꯅꯨꯡꯁꯤꯊꯣꯏꯕꯨ ꯌꯨꯝꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯇꯔꯨꯕꯤ ꯑꯃꯗꯤ ꯊꯣꯏꯕꯁꯨ ꯃꯆꯥꯒꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯒꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯦ ꯈꯟꯅ ꯅꯤꯡꯊꯤꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯅꯨꯡꯁꯤꯊꯣꯏ ꯍꯩꯊꯕ ꯈꯨꯡꯒꯪ ꯑꯃꯗꯒꯤꯅꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯄꯩꯁꯥꯗꯤ ꯄꯥꯏꯔꯝꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯡ ꯑꯗꯨꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯑꯃꯗꯒꯤꯁꯨ ꯍꯦꯜꯂꯝꯃꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯧꯄ꯭ꯋꯥ ꯃꯈꯣꯏ ꯃꯔꯤ
ꯌꯥꯝꯅ ꯏꯪꯅ ꯅꯨꯡꯁꯤꯅꯅ ꯂꯩꯖꯔꯛꯄ ꯏꯃꯨꯡꯅꯤ꯫ ꯅꯨꯡꯁꯤꯊꯣꯏꯒꯤ ꯂꯩꯍꯥꯎ ꯂꯩꯔꯦꯟꯕꯨ ꯉꯝꯖꯕꯤ ꯀꯨꯆꯨ, ꯄꯤꯛꯇꯛ ꯇꯧꯕꯤ ꯃꯃꯥꯏ ꯃꯆꯥꯗꯨꯗ ꯇꯊꯛꯄꯤ ꯃꯤꯠꯁꯅ, ꯉꯥꯡꯇꯛ ꯇꯧꯕꯤ ꯆꯤꯟꯕꯥꯜ ꯑꯃꯗꯤ ꯇꯨꯝꯇꯛ ꯇꯧꯕꯤ ꯅꯥꯇꯣꯟ, ꯑꯃꯪꯕ ꯅꯣꯡꯍꯧꯕꯨ ꯏꯀꯥꯏꯕ ꯄꯤꯔꯤꯕꯤ ꯅꯤꯡꯗꯨ ꯌꯩꯕꯤ ꯁꯝꯂꯥꯡ, ꯏꯪ ꯏꯪ ꯂꯥꯎꯔꯕꯤ ꯈꯣꯟꯖꯦꯜ, ꯄꯨꯝꯅꯃꯛꯀꯤ ꯊꯃꯣꯏꯕꯨ ꯁꯨꯝꯍꯟꯅꯤꯡꯉꯥꯏ ꯑꯣꯏꯔꯕꯤꯅꯤ꯫ ꯃꯍꯥꯛ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗꯒꯤ ꯂꯥꯛꯂꯕꯁꯨ ꯃꯃꯥ ꯃꯄꯥꯅ ꯊꯧꯒꯜꯂꯣꯟ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯂꯕꯤ ꯅꯤꯡꯉꯣꯜꯅꯤ꯫ ꯊꯣꯏꯕ ꯑꯃꯗꯤ ꯇꯔꯨꯕꯤꯅ ꯃꯃꯧ ꯑꯍꯟ ꯂꯩꯔꯤꯛꯇ ꯅꯨꯡꯁꯤꯕ ꯃꯇꯧ ꯀꯌꯥ ꯎꯠꯂꯨꯔꯒ ꯂꯩꯔꯤꯛꯅ ꯃꯄꯥ ꯃꯃꯥ ꯑꯣꯏꯔꯤꯕ ꯃꯈꯣꯏꯒꯤ ꯊꯥꯖꯕ ꯃꯥꯡꯍꯜꯂꯛꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯍꯥꯟꯕꯗꯗꯤ ꯅꯨꯡꯁꯤꯊꯣꯏꯕ ꯀꯌꯥ ꯅꯨꯡꯁꯤꯕ ꯐꯥꯎꯔꯨꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯄꯅ ꯅꯨꯡꯁꯤꯊꯣꯏꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯌꯥꯎꯗ꯭ꯔꯕ ꯑꯁꯦꯡꯕ ꯊꯃꯣꯏꯗꯨꯕꯨ ꯃꯁꯛ ꯈꯪꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯅꯦꯝ ꯃꯀꯨ ꯑꯣꯏꯔꯤꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯡꯁꯤꯊꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯅ ꯂꯨꯅꯁꯨ ꯇꯧꯕꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯩꯔꯤ ꯃꯕꯨꯛ ꯐꯠꯇꯕꯒꯤ ꯍꯧꯅꯕꯤ ꯑꯇꯣꯟꯕ ꯅꯨꯄꯤ ꯊꯤꯔꯕꯅꯤꯅ ꯃꯅꯥꯎ ꯅꯨꯄꯤꯕꯨꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯈ꯭ꯔꯒꯅꯤ꯫ ꯃꯩꯔꯥꯕ ꯑꯃꯗꯤ ꯅꯨꯡꯁꯤꯊꯣꯏꯗ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯁꯤꯟꯅꯈ꯭ꯔꯒꯅꯤ ꯈꯟꯕꯗ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯌꯨꯛ ꯑꯃꯗꯅꯤ ꯃꯥꯂꯪꯕ ꯊꯕꯛ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤꯉꯩ ꯂꯩꯔꯤꯛꯅ, "ꯃꯈꯣꯏ ꯇꯥꯆꯧ, ꯊꯕꯛ ꯆꯠꯄꯗ ꯉꯁꯤꯗꯤ ꯑꯩꯁꯨ ꯂꯥꯛꯀꯦ." "ꯑꯦ, ꯀꯔꯤꯒꯤꯅꯣꯅꯦ? ꯅꯪꯁꯨ ꯃꯌꯥꯝꯅ ꯊꯕꯛ ꯁꯨꯔꯤꯕꯗꯣ ꯌꯥꯎꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯇꯧꯒꯗꯕ ꯊꯕꯛꯇꯤ ꯇꯧꯗꯦꯅꯦ꯫ ꯅꯣꯡꯃꯗ ꯉꯟꯅ ꯍꯧꯒꯠꯂꯒ ꯆꯥꯛꯀꯁꯦ ꯊꯣꯡꯗꯦ꯫ ꯑꯩꯅ ꯆꯥꯛ ꯆꯥꯗꯅ ꯊꯕꯛ ꯆꯠꯂꯛꯂꯤꯕꯁꯦ ꯀꯌꯥꯗꯤ ꯀꯨꯏꯔꯦ꯫ ꯑꯩꯅꯦ ꯅꯪ ꯑꯣꯏꯕꯒꯤ ꯀꯟꯅ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇꯗꯨꯅ ꯍꯥꯏꯕꯤꯗ꯭ꯔꯕꯅꯤꯀꯣ." "ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦꯗ, ꯆꯥꯛꯇꯣ ꯏꯃꯥꯈꯣꯏꯗ ꯑꯣꯏꯅ ꯆꯥꯔꯨꯔꯁꯤ, ꯃꯧ ꯃꯈꯨꯠ ꯌꯦꯡꯂꯨꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ." "ꯑꯦ, ꯆꯥꯛ ꯆꯥꯕ ꯆꯠꯄ ꯍꯥꯏꯕ? ꯑꯗꯨꯗꯤ ꯑꯩ ꯇꯜꯂꯦꯀꯣ꯫ ꯅꯍꯥꯟꯗꯒꯤ ꯑꯍꯟꯁꯤꯡꯕꯨꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯂꯒ ꯍꯧꯖꯤꯛꯄꯨ ꯀꯔꯝꯅ ꯆꯥꯛ ꯆꯥꯔꯨꯗꯣꯏꯅꯣ? ꯑꯩ ꯉꯝꯃꯣꯏꯀꯣ." "ꯑꯩꯃꯥ, ꯃꯈꯣꯏ ꯇꯥꯆꯧ, ꯉꯥꯏꯍꯥꯛꯀꯤ ꯄꯪꯍꯥꯏ ꯍꯥꯏꯅꯔꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯥꯞꯅꯕ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯀꯥꯟꯅꯗꯦ, ꯆꯠꯅꯕꯗꯨꯝ ꯇꯧꯁꯤ." ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯏꯪꯈꯣꯜꯒꯤ ꯌꯨꯝꯗꯨꯗ ꯌꯧꯔꯛꯂꯦ꯫ ꯂꯩꯔꯤꯛꯅ ꯉꯥꯡꯕ ꯁꯛꯄ ꯍꯩꯕꯒꯤ ꯍꯧꯅꯕꯤ ꯃꯃꯥ ꯃꯄꯥꯕꯨ ꯁꯥꯎꯗꯅꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯕ ꯍꯧꯔꯛꯂꯦ꯫ "ꯕꯥꯕꯥ, ꯏꯃꯥ, ꯅꯆꯥꯅꯃꯧ ꯑꯩꯈꯣꯏꯁꯦ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯄꯪꯂꯨꯕꯅ, ꯂꯩꯀꯥꯏ ꯃꯤꯒꯤ ꯃꯤꯋꯥ ꯈꯔ ꯂꯧꯔꯨꯕꯅ ꯄꯥꯕ ꯏꯃꯥꯗ ꯇꯧꯍꯩꯗꯕ ꯊꯕꯛ ꯈꯔ ꯇꯧꯔꯨꯔꯦ꯫ ꯃꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯍꯧꯖꯤꯛꯇꯤ ꯏꯅꯥꯎꯁꯨ ꯂꯥꯛꯂꯦ꯫ ꯏꯅꯥꯎꯒ ꯍꯔꯥꯎ ꯍꯔꯥꯎ ꯄꯨꯟꯅ ꯏꯃꯥ ꯄꯥꯕꯒꯤ ꯁꯦꯕꯥ ꯇꯧꯃꯤꯟꯅꯖꯒꯦ." ꯊꯣꯏꯕ ꯑꯃꯗꯤ ꯇꯔꯨꯕꯤꯗꯤ ꯃꯆꯥ ꯃꯃꯧꯅ ꯋꯥꯈꯜ ꯇꯥꯔꯛꯂꯕꯩ ꯈꯜꯂꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯆꯥ ꯑꯍꯜ ꯑꯃꯗꯤ ꯃꯃꯧ ꯑꯍꯟꯕꯨꯁꯨ ꯉꯥꯛꯄꯤꯔꯝꯃꯤ꯫ ꯃꯩꯔꯥꯕꯁꯨ ꯃꯌꯥꯝꯕꯒ ꯃꯇꯩꯃꯒꯅ ꯂꯥꯛꯄꯗꯨꯗ ꯍꯔꯥꯎꯔꯗꯨꯅ ꯉꯥ ꯂꯩꯔꯨꯔꯒ ꯃꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯡꯁꯤꯊꯣꯏꯁꯨ ꯃꯆꯦꯕꯨ ꯊꯕꯛꯀ ꯑꯃꯠꯇ ꯌꯥꯎꯍꯟꯗꯅ ꯃꯍꯥꯛꯅ ꯂꯣꯏꯅ ꯇꯧꯖꯩ꯫ ꯂꯩꯔꯤꯛꯇꯤ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯗ꯭ꯔꯕꯅꯤꯅ ꯆꯦꯡ ꯆꯥꯛ ꯇꯧꯏ ꯇꯤꯡꯗ꯭ꯔꯦ, ꯆꯥꯛ ꯇꯧꯏ ꯃꯍꯥꯛꯅ ꯊꯣꯡꯗ꯭ꯔꯦ, ꯀꯣꯜ ꯂꯤꯛ ꯐꯦꯡꯕ ꯍꯥꯏꯔꯦ ꯌꯥꯎꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯇꯤ ꯅꯨꯡꯉꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇ ꯑꯣꯏꯔꯗꯨꯅ ꯏꯀꯥꯏꯕꯒ ꯈꯪꯗꯕ ꯃꯈꯩ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯒꯤ ꯅꯥꯛꯇ ꯑꯍꯜ ꯑꯅꯤꯕꯨ ꯅꯨꯡꯁꯤꯕ ꯁꯥꯔꯗꯨꯅ ꯂꯥꯛꯄ ꯍꯧꯔꯛꯂꯦ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯦ, ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯇꯣꯛꯂꯒ ꯃꯌꯨꯝꯗ ꯍꯟꯕꯗꯁꯨ ꯉꯥ ꯆꯥꯛ ꯑꯔꯩꯕ ꯄꯨꯝꯅꯃꯛ ꯃꯇꯩ ꯃꯅꯥꯎ ꯆꯥꯅꯕꯅꯤ ꯍꯥꯏꯗꯅ ꯌꯣꯝ ꯌꯣꯝꯗꯨꯅ ꯑꯗꯨꯃꯛ ꯄꯨꯔꯝꯃꯤ꯫ ꯂꯩꯔꯤꯛꯅ ꯅꯨꯃꯤꯗꯥꯡ ꯑꯃ ꯇꯨꯝꯕ ꯆꯪꯕꯗ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯊꯣꯏ ꯍꯥꯏꯕꯤꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈꯤꯗ꯭ꯔꯗ꯫ ꯃꯍꯥꯛꯇꯤ ꯊꯥꯁꯨ ꯂꯦꯞꯄꯦ, ꯑꯉꯥꯡꯒ ꯌꯥꯎꯈꯤꯗꯧꯔꯦ꯫ ꯑꯩꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯆꯥ ꯑꯃꯠꯇꯁꯨ ꯌꯥꯎꯗꯦ꯫ ꯑꯗꯨꯅ ꯑꯍꯜ ꯑꯅꯤꯅ ꯃꯍꯥꯛꯄꯨꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯈ꯭ꯔꯒꯅꯤ꯫ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ꯫ ꯃꯍꯥꯛꯁꯦ ꯑꯩꯅ ꯁꯥꯎꯅꯕ ꯐꯅꯌꯥꯝꯗꯤ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯈꯖꯤꯛꯇ ꯐꯥꯎꯕ ꯍꯦꯛ ꯁꯥꯎꯗꯦ ꯍꯥꯏꯋꯥꯅꯤ꯫ ꯃꯁꯤꯗꯩꯁꯤꯗ ꯏꯃꯥꯒ ꯄꯥꯕꯒꯁꯨ ꯂꯥꯏ ꯑꯃ ꯌꯥꯎꯈ꯭ꯔꯦ꯫ ꯃꯧ ꯑꯇꯣꯟꯕꯤꯒꯤ ꯌꯦꯟꯁꯥꯡꯁꯦ ꯍꯥꯎꯈ꯭ꯔꯦ ꯍꯥꯎꯈ꯭ꯔꯦ ꯅꯆꯤꯟꯊꯤ ꯍꯥꯏꯅꯤ ꯏꯀꯥꯏꯗꯅ꯫ ꯃꯗꯨꯗ ꯑꯩꯒꯤ ꯅꯨꯄꯥ ꯑꯄꯪꯕꯁꯤꯁꯨ ꯍꯥꯎꯏ ꯍꯥꯎꯏꯒ ꯍꯥꯏꯕ ꯌꯥꯎꯔꯛꯂꯤꯕꯅꯤꯗꯣ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯃꯤꯅꯥꯏ ꯃꯥꯟꯕꯁꯤꯡꯗꯨꯅ ꯐꯥꯎꯕ ꯅꯨꯡꯁꯤꯊꯣꯏ ꯅꯨꯡꯁꯤꯊꯣꯏ ꯍꯥꯏꯗꯨꯅ ꯊꯥꯒꯠꯅꯔꯤꯕ꯫ ꯑꯩꯗꯤ ꯏꯃꯤꯠꯁꯦ ꯎꯖꯅꯤꯡꯗꯕꯅ ꯏꯅꯥꯁꯦ ꯇꯥꯖꯅꯤꯡꯗꯕ ꯍꯥꯏꯗꯣ ꯍꯦꯛ ꯌꯧꯔꯕꯅꯤ꯫ ꯈꯪꯒꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯀꯩꯗꯧꯔꯛꯄ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯅꯈꯣꯏꯁꯨ ꯌꯦꯡꯖꯧ." ꯅꯣꯡꯉꯥꯜꯂꯤ꯫ ꯂꯩꯔꯤꯛ ꯉꯁꯤꯗꯤ ꯃꯄꯥꯝꯗ ꯑꯣꯏꯅ ꯆꯠꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯗ ꯇꯧꯈꯤꯕ ꯂꯩꯋꯥ ꯇꯤꯟꯋꯥ ꯇꯧꯗꯨꯅ ꯃꯅꯦꯝ ꯑꯃꯗꯤ ꯃꯀꯨꯕꯨꯁꯨ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯊꯝꯕ ꯌꯥꯅꯅꯕ
ꯃꯍꯥꯛꯄꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯨꯡꯁꯤꯗꯨꯅ ꯂꯩꯅꯅꯕ ꯁꯦꯝꯖꯤꯟꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯂꯩꯔꯤꯛꯅ ꯃꯅꯦꯝ ꯃꯀꯨꯒꯤ ꯁꯦꯕꯥ ꯇꯧꯕ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯆꯠꯄꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯊꯣꯏꯅ ꯇꯧꯔꯕꯁꯨ ꯃꯅꯦꯝ ꯃꯀꯨ ꯑꯣꯏꯔꯤꯕ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗꯗꯤ ꯂꯩꯔꯤꯛꯅ ꯀꯣꯏꯆꯦꯟ ꯆꯦꯟꯁꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯄꯦꯟꯅꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯝꯃꯤ꯫ ꯃꯅꯦꯝ ꯃꯀꯨ ꯑꯣꯏꯔꯤꯕ ꯃꯈꯣꯏꯁꯨ ꯂꯩꯔꯤꯛꯅ ꯁꯦꯝꯖꯤꯟꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯈꯜ ꯑꯣꯟꯕꯗꯤ ꯍꯧꯔꯛꯂꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤ꯫ ꯃꯃꯥ, ꯏꯃꯧ ꯑꯍꯟꯁꯦ ꯍꯥꯟꯅꯒ ꯌꯥꯝ ꯈꯦꯟꯅꯔꯦꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯀꯌꯥꯗ ꯋꯥꯖꯔꯤꯕꯅꯣ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯌꯧꯕꯨ ꯌꯧꯔꯛꯂꯒꯅꯤ꯫ ꯑꯗꯨꯒ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯪꯂꯔꯒꯅꯤ꯫ ꯑꯗꯨꯅꯤ ꯃꯄꯥ, ꯃꯍꯥꯛꯀꯤ ꯃꯇꯧꯁꯦ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕꯅꯣ꯫ ꯏꯃꯧ ꯑꯍꯟꯒꯤ ꯃꯇꯧꯗꯤ ꯏꯃꯧ ꯑꯇꯣꯟꯕꯤꯅꯒ ꯇꯝꯕ ꯉꯝꯒꯗꯕ ꯅꯠꯇꯦꯗ꯫ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯅꯨꯡꯁꯤꯊꯣꯏꯅ ꯃꯀꯨ ꯃꯅꯦꯝꯒꯤ ꯆꯥ ꯄꯨꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯕꯥꯕꯥ, ꯆꯥ ꯁꯤꯗ ꯂꯩꯖꯔꯤ꯫ ꯇꯔꯨꯕꯤꯅ, ꯍꯥꯏ, ꯑꯩꯈꯣꯏ ꯆꯥꯁꯤ ꯊꯛꯈꯤꯔꯣꯏ꯫ ꯅꯆꯦ ꯈꯣꯏ ꯂꯥꯛꯂꯒ ꯄꯨꯟꯅ ꯊꯛꯃꯤꯟꯅꯒꯦ꯫ ꯆꯥꯁꯤ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯣ꯫ ꯅꯨꯡꯁꯤꯊꯣꯏ ꯍꯟꯗꯛ ꯃꯔꯛ ꯍꯣꯡꯂꯛꯂꯤꯕ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯅꯦꯝ ꯃꯀꯨꯒꯤ ꯃꯇꯧꯗꯨꯗ ꯃꯍꯥꯛ ꯏꯉꯛꯇꯤ ꯉꯛꯆꯩ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯃꯈꯥ ꯇꯥꯔꯨꯕ ꯇꯧꯗꯅ ꯍꯣꯏ ꯏꯃꯥ ꯍꯥꯏꯔꯝꯂꯒ ꯆꯥꯗꯨ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯔꯤꯛꯁꯨ ꯌꯧꯔꯛꯂꯦ꯫ ꯉꯁꯤꯗꯤ ꯃꯍꯥꯛ ꯌꯥꯍꯧ ꯊꯦꯡꯃꯟꯈꯤꯕꯅ ꯂꯥꯛꯄꯗ ꯈꯔ ꯊꯦꯡꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯄꯥꯎꯈꯨꯝꯗꯤ ꯋꯥꯠꯇꯦ꯫ ꯍꯥꯏꯖꯤꯜꯂꯛꯏ ꯍꯦꯛꯇ, ꯕꯥꯕꯥ, ꯏꯃꯥ, ꯅꯃꯧ ꯂꯥꯛꯆꯔꯤ꯫ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯣ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯅꯃꯧꯁꯦ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯣ ꯏꯃꯥꯒ ꯕꯥꯕꯥꯒ ꯆꯥꯛ ꯂꯝꯂꯝꯂꯒꯅꯤ꯫ ꯅꯃꯧ ꯆꯥ ꯊꯨꯅ ꯑꯃꯨꯛꯇ ꯂꯣꯟꯖꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯦꯝ ꯃꯀꯨꯅ ꯀꯔꯤ ꯈꯨꯝꯂꯛꯄꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯇꯥꯔꯝꯗ ꯍꯥꯊꯨ ꯍꯥꯊꯨ ꯊꯕꯛ ꯐꯕꯤ ꯁꯥꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯆꯥꯛꯁꯪꯗ ꯂꯩꯔꯝꯂꯤꯕ ꯅꯨꯡꯁꯤꯊꯣꯏꯗ, ꯏꯅꯥꯎ, ꯆꯥꯗꯣ ꯍꯥꯎꯅ ꯑꯃꯨꯛꯇ ꯂꯣꯜꯂꯛꯎ꯫ ꯏꯆꯦ, ꯆꯥꯗꯤ ꯉꯁꯥꯏꯅ ꯂꯣꯟꯕ ꯂꯣꯏꯔꯕꯅꯤ꯫ ꯏꯃꯥꯅ ꯏꯆꯦ ꯂꯥꯛꯂꯒ ꯊꯛꯁꯦ ꯍꯥꯏꯗꯨꯅ ꯏꯆꯦꯕꯨ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯑꯁꯤꯒꯤ ꯑꯌꯤꯡꯕ ꯆꯥꯁꯦ ꯁꯥꯜꯂꯒ ꯑꯃꯨꯛ ꯊꯛꯂꯕꯗꯤ ꯍꯥꯎꯔꯔꯣꯏ꯫ ꯑꯅꯧꯕ ꯑꯃ ꯑꯣꯏꯅ ꯍꯥꯎꯅ ꯂꯣꯜꯂꯛꯎ꯫ ꯍꯣꯏ, ꯐꯔꯦ ꯏꯆꯦ, ꯅꯅꯥꯎ ꯂꯣꯟꯖꯔꯛꯂꯒꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯣꯟꯕ ꯂꯣꯏꯔꯕ ꯆꯥꯗꯣ ꯅꯨꯡꯁꯤꯊꯣꯏꯅ ꯄꯨꯊꯣꯛꯀꯦ ꯇꯧꯔꯨꯏ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯛꯅ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯇꯥꯞ ꯂꯥꯎꯅ ꯃꯨꯟꯗꯨꯅ, ꯏꯅꯥꯎ, ꯅꯪ ꯆꯥꯛ ꯃꯩ ꯊꯥꯒꯠꯄ ꯍꯧꯔꯝꯃꯨ꯫ ꯆꯥꯗꯣ ꯏꯆꯦ ꯄꯨꯊꯣꯛꯄꯤꯔꯒꯦ꯫ ꯂꯩꯔꯤꯛꯅ ꯆꯥꯗꯣ ꯄꯨꯗꯨꯅ ꯃꯄꯥꯟ ꯇꯝꯅ ꯊꯣꯔꯛꯂꯒ ꯃꯃꯥ ꯃꯄꯥꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯑꯃꯨꯛꯁꯨ ꯇꯥꯔꯛꯂꯤ꯫ ꯕꯥꯕꯥ, ꯀꯔꯤ ꯌꯦꯟꯁꯥꯡ ꯊꯣꯡꯉꯨꯒꯦ? ꯏꯃꯥꯒꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯅꯤꯡꯕꯒꯦ? ꯅꯃꯧ ꯂꯣꯏꯅꯃꯛ ꯊꯣꯡꯖꯔꯛꯀꯦ꯫ ꯊꯣꯏꯕꯅ, ꯏꯄꯥꯒꯤꯗꯤ ꯑꯆꯝꯕ ꯆꯥꯒꯦ꯫ ꯁꯧꯒ꯭ꯔꯤ ꯑꯃ, ꯉꯄꯥꯏ ꯑꯌꯥꯏꯕꯗꯨ ꯊꯥꯛꯂꯒ ꯍꯥꯎꯅ ꯊꯣꯡꯂꯒ ꯀꯥꯡꯍꯧ ꯑꯃ ꯆꯥꯁꯤ꯫ ꯂꯩꯔꯤꯛꯅ, ꯑꯍꯣꯏ, ꯅꯃꯧ ꯊꯣꯡꯖꯔꯛꯀꯦ꯫ ꯑꯗꯣ ꯏꯃꯥꯒꯤꯁꯨ ꯍꯥꯏꯕꯤꯔꯣ꯫ ꯇꯔꯨꯕꯤꯅ, ꯏꯃꯥꯒꯤꯗꯤ ꯑꯃꯃꯛ ꯊꯣꯡꯗ꯭ꯔꯕꯁꯨ ꯌꯥꯔꯦꯗ꯫ ꯃꯊꯦꯜ ꯃꯌꯥꯝ ꯂꯣꯡꯂꯒ ꯏꯃꯧ ꯋꯥꯅꯕꯅꯤ꯫ ꯑꯁꯤꯈꯛ ꯊꯣꯡꯕꯕꯨ ꯀꯔꯤꯒꯤ ꯋꯥꯔꯨꯒꯅꯤ ꯍꯥꯏꯕꯒꯦ? ꯍꯥꯏꯕꯤꯔꯣꯁꯤ ꯏꯃꯥ, ꯅꯃꯧ ꯊꯣꯡꯖꯔꯨꯔꯒꯦ꯫ ꯍꯣ, ꯏꯃꯥꯗꯤꯅꯦ, ꯁꯣꯏꯕꯨꯝ ꯑꯃ ꯏꯔꯣꯜꯂꯒ ꯊꯕꯤ ꯑꯅꯧꯕꯗꯣ ꯈꯔ ꯀꯣꯠꯂꯕ, ꯑꯗꯨꯒ ꯉꯥ ꯑꯇꯦꯛꯄꯗꯣ ꯐꯖꯅ ꯎꯏ ꯎꯏ ꯂꯥꯎꯅ ꯇꯥꯎꯔꯒ ꯆꯥꯔꯕꯗꯤ ꯌꯥꯔꯦ꯫ ꯂꯩꯔꯤꯛꯅ, ꯍꯣꯏ, ꯏꯃꯥ ꯑꯃꯗꯤ ꯕꯥꯕꯥꯒꯤ ꯑꯄꯥꯝꯕ ꯌꯦꯟꯁꯥꯡꯁꯤꯡꯗꯣ ꯅꯃꯧ ꯍꯥꯎꯅꯕ ꯍꯣꯠꯅꯖꯔꯨꯔꯒꯦ꯫ ꯂꯩꯔꯤꯛ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯅꯥꯎꯗ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯔꯛꯄ ꯃꯊꯦꯜ ꯄꯨꯝꯅꯃꯛ ꯊꯣꯡꯍꯜꯂꯝꯃꯤ꯫ ꯅꯨꯡꯁꯤꯊꯣꯏꯗꯤ ꯃꯁꯥꯒ ꯋꯥꯏ ꯁꯪꯗꯕꯅꯤ꯫ ꯃꯆꯦꯅ ꯈꯔ ꯄꯥꯡꯕꯤꯒꯗ꯭ꯔꯥ ꯈꯟꯕꯁꯨ ꯀꯔꯤꯃꯠꯇ ꯄꯥꯡꯕꯤꯗ꯭ꯔꯕꯗ ꯌꯥꯝꯅ ꯋꯥꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯍꯣꯠꯅꯖꯔꯤ꯫ ꯂꯩꯔꯤꯛꯅ ꯃꯅꯥꯎꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯍꯨꯠ ꯐꯝꯂꯒ ꯃꯅꯥꯎꯗ ꯀꯣꯆꯤ ꯊꯥꯡꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯂꯝꯃꯤ꯫ ꯏꯅꯥꯎ, ꯅꯆꯦꯗꯤ ꯍꯥꯏꯅꯤꯡ ꯉꯥꯡꯅꯤꯡꯕꯁꯦ ꯗꯣꯡ ꯗꯣꯡꯅꯤ꯫ ꯃꯥꯡꯗꯅ ꯑꯐꯕ ꯁꯥꯔꯒ ꯇꯨꯡꯗ ꯋꯥ ꯌꯥꯝ ꯉꯥꯡꯕꯗꯣ ꯑꯩꯗꯤ ꯌꯥꯝꯅ ꯍꯩꯅꯖꯗꯦ꯫ ꯑꯗꯨꯅ ꯅꯪꯁꯨ ꯏꯆꯦꯒ ꯀꯨꯏꯅ ꯂꯣꯏꯅꯕ ꯌꯥꯅꯕ ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯈꯪꯅ ꯆꯠꯂꯨ꯫ ꯅꯨꯡꯁꯤꯊꯣꯏ ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯅ ꯍꯥꯏꯔꯛꯂꯤꯕ ꯃꯆꯦꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯉꯛꯄꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯃꯈꯥ ꯁꯥꯡꯊꯗꯅ ꯍꯣꯏ ꯏꯆꯦ ꯍꯥꯏꯅ ꯑꯗꯨꯃꯛ ꯈꯨꯝꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ
ꯇꯔꯨꯕꯤꯅ ꯃꯃꯧ ꯑꯇꯣꯟꯕꯤꯕꯨ ꯃꯔꯝ ꯁꯨꯛꯂꯩ ꯂꯩꯇ꯭ꯔꯕꯁꯨ ꯅꯨꯡꯁꯤꯗꯕ, ꯃꯃꯧꯕꯨ ꯎꯕꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯡꯁꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯨꯡꯁꯤꯊꯣꯏꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯆꯩꯗꯧꯒꯤ ꯉꯥꯡꯗꯧꯒꯤ ꯇꯧꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯔꯤꯛꯇꯤ ꯃꯥꯅ ꯁꯤꯟꯕ ꯊꯧꯔꯥꯡ ꯃꯥꯏ ꯄꯥꯛꯂꯦ ꯈꯟꯅ ꯍꯔꯥꯎꯖꯩ꯫ ꯇꯔꯨꯕꯤꯅ ꯃꯃꯧ ꯑꯍꯟꯕꯨ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯄꯥꯝꯃꯤ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯩꯕꯤꯔꯝꯃꯤ꯫ ꯅꯨꯡꯁꯤꯊꯣꯏꯕꯨꯅ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝ ꯄꯨꯝꯕ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯍꯜꯂꯛꯂꯕꯁꯨ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯃꯤ ꯍꯥꯏꯗꯅ ꯊꯤꯅ ꯑꯃꯨꯛ ꯉꯥꯡꯕꯤꯔꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯅꯨꯡꯁꯤꯊꯣꯏꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕꯒꯤ ꯀꯣꯟ ꯐꯦꯡꯂꯝꯕꯗꯒꯤ ꯇꯪꯈꯥꯏ ꯆꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯩꯔꯥꯕ ꯊꯕꯛ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯒꯦ, ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯨ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯔꯛꯄꯗꯒꯤ ꯅꯨꯡꯁꯤꯊꯣꯏ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯂꯩꯔꯤꯛꯅ ꯊꯕꯛ ꯐꯕꯤ ꯁꯥꯗꯨꯅ ꯀꯣꯟ ꯑꯗꯨꯕꯨ ꯆꯪꯁꯤꯟꯗꯨꯅ ꯐꯦꯡꯕ ꯑꯃꯨꯛ ꯍꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯣ ꯃꯅꯦꯝꯗ ꯈꯪꯍꯟꯅꯤꯡꯂꯗꯨꯅ, "ꯏꯃꯥ, ꯏꯃꯥ, ꯅꯃꯧꯕꯨ ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯔꯝꯃꯣ, ꯅꯃꯧ ꯀꯣꯟ ꯐꯦꯡꯕꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯝꯈꯤꯒꯦ" ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯃꯅꯦꯝꯕꯨ ꯇꯥꯅꯕ ꯀꯟꯅ ꯂꯥꯎꯔꯤ꯫ ꯇꯔꯨꯕꯤꯁꯨ ꯃꯃꯧ ꯑꯍꯟꯒꯤ ꯈꯣꯟꯖꯦꯜꯗꯣ ꯇꯥꯔꯗꯨꯅ ꯀꯣꯟ ꯐꯦꯡꯐꯝ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ꯫ "ꯑꯩꯃꯥ, ꯀꯣꯟꯗꯣ ꯏꯃꯧ ꯅꯣꯏꯅ ꯐꯦꯡꯂꯕ꯭ꯔꯣ? ꯏꯃꯥꯒ ꯅꯅꯦ ꯇꯣꯝꯕꯤꯒꯤꯗ ꯐꯅꯦꯛ ꯁꯥꯏ ꯍꯥꯏꯔꯤꯕꯗꯣ ꯌꯦꯡꯂꯨꯁꯤ ꯍꯥꯏꯔꯒ." "ꯏꯃꯥ, ꯏꯅꯥꯎꯅ ꯀꯣꯟꯁꯦ ꯑꯩꯕꯨ ꯐꯦꯡꯁꯅꯨ ꯈꯜꯂꯕ ꯃꯥꯜꯂꯦ꯫ ꯉꯁꯥꯏꯗꯒꯤ ꯀꯣꯟꯁꯦ ꯅꯝꯁꯤꯟꯗꯨꯅ ꯁꯨꯝ ꯊꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯇꯨꯝꯕꯕꯨ ꯆꯪꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯏꯃꯥ, ꯑꯩꯅ ꯏꯃꯥ ꯄꯥꯕꯒꯤꯗ ꯂꯥꯛꯄꯁꯤꯁꯨ ꯏꯅꯥꯎꯅ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ꯫ ꯏꯅꯥꯎꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯇꯧꯗꯤꯌꯦ꯫ ꯑꯩꯁꯨ ꯁꯨꯝ ꯈꯥꯡꯕꯅꯤ, ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯌꯥꯝꯅꯁꯨ ꯏꯀꯥꯏꯖꯔꯦ꯫ ꯑꯗꯨꯅ ꯍꯌꯦꯡꯈꯩ ꯂꯥꯛꯂꯔꯣꯏꯒꯦ ꯏꯃꯥ." "ꯀꯔꯤ ꯍꯥꯏꯕ? ꯃꯍꯥꯛꯅ ꯏꯃꯧꯗ ꯑꯗꯨꯝꯅ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ꯫ ꯏꯃꯥ ꯇꯧꯒꯦ꯫ ꯍꯥꯏ, ꯃꯧ ꯑꯇꯣꯟꯕꯤ, ꯇꯥꯕ꯭ꯔꯥ? ꯊꯣꯔꯛꯎ ꯂꯥꯎ, ꯊꯨꯅ ꯊꯣꯔꯛꯑꯣ." ꯅꯨꯡꯁꯤꯊꯣꯏꯁꯨ ꯃꯄꯨꯔꯣꯏꯕ ꯆꯠꯍꯟꯈ꯭ꯔꯒ ꯆꯪꯂꯛꯄꯗ ꯃꯅꯦꯝꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯇꯍꯥ ꯂꯥꯛꯂꯝꯃꯤ꯫ "ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯏꯃꯥ? ꯅꯃꯧꯕꯨ ꯀꯧꯕꯤꯕꯗꯤ?" "ꯏꯁ, ꯋꯥꯍꯩꯒꯗꯤ ꯀꯌꯥꯗ ꯅꯧꯊꯔꯤꯕꯅꯣ? ꯍꯣ ꯏꯕꯦꯝꯃ, ꯏꯃꯨꯡꯁꯦ ꯅꯍꯥꯛ ꯊꯛꯀꯤ ꯅꯨꯡꯁꯤꯅꯕ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯗꯣꯔꯤꯅꯦ꯫ ꯂꯋꯥꯏ ꯊꯋꯥꯏꯗꯒꯤ ꯂꯥꯛꯄꯒꯤ ꯍꯧꯅꯕꯤ ꯀꯣꯛ ꯃꯆꯥꯗꯣ ꯍꯦꯛꯇ ꯇꯧꯔꯛꯏꯅꯦ ꯍꯥ?" "ꯏꯃꯥ, ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯕꯤꯔꯕꯅꯣ? ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯍꯟꯕꯤꯌꯨ꯫ ꯅꯃꯧꯅ ꯁꯣꯏꯈꯤꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯛꯄꯤꯌꯨ." "ꯏꯕꯦꯝꯃ, ꯅꯪꯅ ꯅꯆꯦꯒ ꯂꯧꯇꯥꯅꯗꯨꯅ ꯊꯕꯛ ꯂꯩꯊꯣꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯍꯥꯛ ꯂꯥꯛꯇ꯭ꯔꯤꯉꯩ ꯆꯍꯤ ꯀꯌꯥ ꯅꯆꯦꯅ ꯇꯧꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯅꯆꯦꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯨꯁꯨꯅꯦ ꯊꯨꯅ ꯁꯦꯝꯗꯣꯛꯎ꯫ ꯏꯁ, ꯉꯔꯥꯡꯗ ꯂꯥꯛꯄ ꯅꯪꯅꯁꯨ ꯑꯍꯩ ꯑꯄꯥꯒ ꯁꯥꯔꯗꯅ ꯀꯥꯟꯅꯗꯦ, ꯂꯩꯔꯦ, ꯀꯣꯟꯗꯨ ꯊꯅꯝꯃꯨ, ꯆꯠꯅꯕ ꯇꯧꯁꯤ꯫ ꯊꯕꯛ ꯁꯨꯅꯤꯡꯗꯕꯤꯁꯦ ꯂꯝꯗꯝꯅꯈꯤꯅꯤ, ꯊꯅꯝꯃꯨ ꯏꯃꯧꯁꯤꯗꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯔꯨꯕꯤꯗꯣ ꯅꯨꯡꯁꯤꯊꯣꯏꯒꯤ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯇꯥꯕꯤꯗ ꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯏꯔꯤꯛꯁꯨ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯁꯤꯜꯂꯝꯂꯒ ꯃꯅꯦꯝꯒꯤ ꯇꯨꯡ ꯏꯟꯈꯤꯔꯝꯃꯤ꯫ ꯅꯨꯡꯁꯤꯊꯣꯏꯗꯤ ꯎꯄꯥꯏ ꯂꯩꯇ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯍꯧꯔꯤ꯫ ꯅꯣꯡꯉꯥꯜꯂꯤ꯫ ꯅꯨꯡꯁꯤꯊꯣꯏ ꯊꯕꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯅꯨꯡꯁꯥ ꯌꯥꯛꯅ ꯁꯥꯒꯠꯂꯛꯄ ꯃꯇꯝꯗꯨꯗ ꯐꯤ ꯁꯨꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯃꯩꯔꯥꯕꯁꯨ ꯊꯕꯛ ꯆꯠꯇ꯭ꯔꯗꯨꯅ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ꯫ "ꯅꯨꯡꯁꯥꯁꯤꯁꯨ ꯌꯥꯝꯅ ꯁꯥꯏ꯫ ꯅꯪꯕꯨ ꯅꯁꯥꯗꯨ ꯌꯥꯝꯅ ꯋꯥꯍꯟꯕ ꯐꯔꯣꯏꯅꯦ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯀꯣꯟꯅ ꯑꯣꯏꯅ ꯁꯨꯔꯨ ꯐꯤꯗꯣ." ꯃꯩꯔꯥꯕꯒꯤ ꯋꯥꯗꯨꯗ ꯇꯔꯨꯕꯤꯅ ꯃꯄꯥꯟꯗ ꯊꯣꯔꯛꯄ ꯇꯟꯖꯥ ꯑꯣꯏꯔꯗꯨꯅ ꯇꯥꯍꯧꯔꯝꯃꯤ꯫ "ꯏꯁ, ꯑꯇꯣꯟꯕ, ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯈ꯭ꯔꯕꯣꯏ꯫ ꯏꯃꯥꯈꯣꯏꯁꯨ ꯅꯈꯣꯏꯕꯨ ꯅꯥꯎꯄꯨꯕ ꯃꯇꯝꯗ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯅ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯀꯔꯤꯁꯨ ꯁꯤꯔꯣꯏꯌꯦ꯫ ꯌꯥꯝꯅ ꯌꯦꯡꯅꯤꯡꯗꯦꯀꯣ." ꯃꯩꯔꯥꯕ ꯃꯃꯥꯅ ꯂꯝꯐꯩ ꯑꯃꯗ ꯄꯨꯊꯣꯛꯈꯤꯕꯗꯨꯗ ꯏꯀꯥꯏꯔꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯇꯨꯃꯤꯟꯅ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯠꯄꯁꯤꯡꯗꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯝꯗ꯭ꯔꯕꯁꯨ ꯃꯩꯔꯥꯕ ꯈꯔ ꯃꯈꯩꯗꯤ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯗ ꯄꯥꯡꯒꯜ ꯊꯣꯛꯅ ꯋꯥꯐꯪꯅꯔꯨꯕꯗꯤ ꯌꯥꯗꯕꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯛꯄꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯁꯨ ꯂꯥꯏꯔꯤꯛꯅ ꯃꯌꯨꯝꯗꯒꯤ ꯐꯤ ꯑꯃꯣꯠꯄ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯇꯨꯅ ꯅꯨꯡꯁꯤꯊꯣꯏꯗ ꯁꯨꯍꯜꯂꯝꯃꯤ꯫ ꯅꯨꯡꯁꯤꯊꯣꯏꯗꯤ ꯃꯁꯥ ꯋꯥꯏ ꯁꯪꯗꯕꯒ ꯊꯕꯛ ꯃꯌꯥꯝꯗꯣ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯋꯥꯃꯜꯂꯗꯨꯅ ꯐꯤꯁꯤꯡꯗꯣ ꯁꯨꯕ ꯂꯣꯏꯗꯅ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯦꯝ ꯑꯃꯗꯤ ꯃꯆꯦ ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯔꯤꯁꯨ ꯈꯪꯗ ꯃꯥꯡꯒꯣꯟꯗ ꯍꯩ ꯆꯥꯗꯨꯅ ꯐꯝꯂꯝꯃꯤ꯫
ꯃꯇꯝ ꯈꯔ ꯀꯥꯟꯅꯔꯕꯒꯤ ꯇꯨꯡꯗ ꯃꯩꯔꯥꯕꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯏꯃꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯂꯩꯕ ꯎꯗꯕꯗꯨꯗ ꯃꯅꯤꯡꯇꯝꯅ ꯂꯥꯛꯄꯗ ꯅꯨꯡꯁꯤꯊꯣꯏꯅ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯩꯔꯥꯕ ꯃꯃꯤꯠ ꯏ ꯀꯥꯅ ꯁꯥꯎꯅꯤꯡꯅ ꯐꯥꯊꯕ ꯉꯝꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯥꯗ ꯄꯨꯁꯤꯟꯕꯤꯗꯨꯅ ꯋꯥꯈꯜ ꯂꯥꯛꯅꯕ ꯀꯟꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯨꯡꯁꯤꯊꯣꯏꯁꯨ ꯋꯥꯈꯜ ꯂꯥꯛꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯃꯩꯔꯥꯕ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯛꯅꯕꯤꯕ ꯑꯁꯤ ꯈꯟꯅ ꯃꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯏꯃꯥꯕꯨ ꯅꯨꯄꯤꯒꯤ ꯄꯨꯛꯆꯦꯜ ꯆꯦꯟꯗ꯭ꯔꯕꯣ? ꯀꯔꯤꯒꯤ ꯑꯗꯨꯛ ꯑꯆꯥꯟ-ꯃꯤꯔꯥ ꯅꯥꯏꯔꯤꯕꯅꯣ? ꯑꯩꯒꯤ ꯅꯨꯡꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯈꯤꯕꯅꯅꯣ ꯏꯃꯥꯅ ꯃꯍꯥꯛꯄꯨ ꯑꯗꯨꯛ ꯇꯥꯊꯤꯔꯤꯕ? ꯇꯔꯨꯕꯤꯅ ꯀꯔꯤꯅꯣ ꯑꯇꯣꯟꯕ, ꯃꯃꯩ ꯃꯀꯣꯛ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝ ꯉꯥꯡꯂꯤꯕꯗꯤ? ꯂꯥꯏꯔꯤꯛꯁꯨ ꯃꯃꯥꯒꯤ ꯃꯤꯆꯪ ꯆꯪꯂꯕꯅꯤ ꯍꯥꯏꯗꯅ ꯈꯨꯝꯂꯛꯏ꯫ ꯀꯔꯤꯅꯣꯅꯦ, ꯏꯃꯥꯗꯒꯤ ꯍꯦꯛꯇ ꯑꯣꯟꯈꯠꯇꯨꯅ ꯋꯥ ꯉꯥꯡꯂꯤꯕꯁꯤꯕꯣ? ꯅꯠꯇꯦ, ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯏꯇꯩꯃꯁꯨ ꯃꯤ ꯅꯨꯡꯁꯤ ꯈꯪꯃꯟꯗꯦ꯫ ꯀꯔꯤꯒꯤ ꯅꯅꯥꯎ ꯅꯨꯄꯤꯕꯨ ꯑꯗꯨꯛ ꯍꯟꯊꯅ ꯈꯟꯕꯅꯣ? ꯃꯍꯥꯛꯁꯨ ꯃꯤꯅꯤ, ꯑꯋꯥꯕ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯐꯥꯎꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯗ ꯑꯗꯨꯃꯛ ꯄꯦꯟꯊꯣꯛꯄꯗꯨꯗ ꯌꯥꯔꯅꯤ ꯃꯇꯥꯒꯨꯝ ꯇꯧꯕꯗꯨꯗꯤ ꯇꯧꯕꯤꯒꯅꯨ ꯏꯇꯩꯃ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯥꯏꯔꯤꯛꯅ ꯃꯀꯨ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯊꯕꯛ ꯍꯜꯂꯛꯄꯒ ꯉꯁꯥꯏ ꯑꯇꯣꯟꯕꯒ ꯈꯠꯅꯕꯒꯤ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯥꯎ ꯍꯦꯟꯖꯤꯟꯅ ꯇꯝꯗꯨꯅ ꯑꯇꯣꯟꯕ ꯑꯃꯗꯤ ꯅꯨꯡꯁꯤꯊꯣꯏꯕꯨ ꯃꯄꯥꯅ ꯂꯥꯟꯅ ꯂꯧꯍꯜꯂꯝꯃꯤ꯫ ꯊꯣꯏꯕ ꯃꯃꯧꯒꯤ ꯍꯦꯟꯖꯤꯟꯕ ꯋꯥꯍꯩꯁꯤꯡꯗꯨꯗ ꯊꯥꯖꯔꯗꯨꯅ ꯁꯥꯎꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯇꯣꯟꯕꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯕꯥꯕꯥ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ? ꯇꯣꯟꯕ, ꯅꯍꯥꯛꯁꯦ ꯏꯄꯥꯅꯗꯤ ꯌꯥꯝꯅ ꯐꯕ꯭ꯔꯥ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯊꯛ-ꯈꯥ ꯈꯪꯗꯕ ꯃꯆꯥ ꯍꯥꯏꯗꯨ ꯑꯣꯏꯔꯦ꯫ ꯅꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛ ꯈꯔ ꯇꯧꯕꯗꯨꯗ ꯅꯃꯥ ꯑꯃꯗꯤ ꯅꯇꯩꯃꯗ ꯊꯕꯛ ꯀꯔꯤꯁꯨ ꯌꯥꯎꯗꯦ ꯍꯥꯏꯅ ꯍꯟꯖꯤꯟ ꯑꯣꯟꯈꯠꯇꯨꯅ ꯉꯥꯡꯂꯕꯗꯤ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯊꯕꯛ ꯀꯔꯤꯁꯨ ꯇꯧꯗꯅꯕ ꯉꯁꯤꯗꯒꯤ ꯇꯣꯉꯥꯟꯅ ꯆꯥꯈ꯭ꯔꯣ꯫ ꯃꯁꯤꯅ ꯅꯈꯣꯏꯗꯁꯨ ꯀꯣꯝꯖꯔꯅꯤ꯫ ꯕꯥꯕꯥꯅ ꯋꯥꯈꯜꯗꯣ ꯑꯃꯔꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯅꯆꯥꯅ ꯍꯥꯏꯖꯕꯗꯤ꯫ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯈꯤꯗ꯭ꯔꯦ꯫ ꯊꯣꯏꯕꯅ ꯃꯔꯛ ꯊꯠꯇꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯒꯅꯨ꯫ ꯑꯩ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩꯗꯣ ꯇꯥꯕ ꯄꯥꯝꯗꯦ꯫ ꯏꯄꯥꯗꯤ ꯅꯨꯄꯤꯗꯧꯅ ꯀꯣꯛ-ꯀꯥ ꯁꯝꯊꯕꯁꯨ ꯌꯥꯝꯅ ꯍꯩꯅꯗꯦ꯫ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯗꯨ ꯃꯉꯥꯏ꯫ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕ ꯁꯥꯎꯅ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯆꯪꯈ꯭ꯔꯤ꯫ ꯃꯩꯔꯥꯕꯗꯤ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯀꯔꯤꯁꯨ ꯈꯪꯕꯤꯗ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯍꯥꯛꯄꯨ ꯂꯥꯟꯅ ꯑꯗꯨꯃꯛ ꯎꯕꯤꯕꯗꯨꯗ ꯌꯥꯝꯅ ꯄꯦꯟꯖꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯂꯦꯞꯍꯧꯔꯤ꯫ ꯇꯣꯉꯥꯟ ꯆꯥꯅꯔꯦ꯫ ꯅꯨꯡꯁꯤꯊꯣꯏꯗꯤ ꯅꯣꯡꯃꯒꯤ ꯃꯊꯦꯜꯗꯣ ꯍꯥꯎꯕ ꯍꯥꯎꯇꯕ ꯃꯃꯥ ꯃꯄꯥꯒꯤ ꯑꯗꯨꯃꯛ ꯊꯝꯂꯝꯃꯤ꯫ ꯑꯌꯨꯛ ꯑꯃꯗ ꯅꯨꯡꯁꯤꯊꯣꯏꯅ ꯌꯦꯟꯁꯥꯡ ꯇꯦꯡꯀꯣꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯆꯥꯛꯁꯪꯗ ꯆꯪꯂꯛꯂꯤ꯫ ꯂꯩꯔꯦ, ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯁꯤꯊꯣꯏ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯏꯅꯥꯎ, ꯀꯔꯤ ꯌꯦꯟꯁꯥꯡꯅꯣꯅꯦ ꯅꯪꯒꯤꯗꯨꯕꯣ? ꯏꯆꯦ, ꯀꯥꯡꯁꯣꯏꯅꯤ꯫ ꯀꯥꯡꯁꯣꯏꯅꯦ ꯍꯥꯏꯕ? ꯑꯗꯨꯒꯤ ꯌꯦꯟꯁꯥꯡꯗꯨꯗꯤ ꯀꯅꯥꯅ ꯆꯥꯕꯤꯒꯅꯤ? ꯑꯩꯈꯣꯏꯒꯤꯗꯤ ꯉꯥ ꯊꯣꯡꯅꯕ ꯅꯇꯩ ꯏꯕꯨꯡꯉꯣꯅ ꯁꯦꯝꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯒꯤꯁꯦ ꯀꯅꯥꯅꯁꯨ ꯆꯥꯕꯤꯔꯔꯣꯏ꯫ ꯅꯪ ꯑꯗꯨꯝ ꯄꯨꯖꯈ꯭ꯔꯣꯀꯣ꯫ ꯁꯤꯗ ꯊꯝꯐꯝꯒ ꯂꯩꯇꯦ, ꯆꯤꯜꯂꯦꯕ꯫ ꯋꯥꯐꯝꯗꯨꯗ ꯅꯨꯡꯁꯤꯊꯣꯏ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯗꯨꯅ ꯌꯦꯟꯁꯥꯡꯗꯨ ꯄꯨꯗꯨꯅ ꯇꯨꯃꯤꯟ ꯍꯟꯈꯤꯔꯝꯃꯤ꯫ ꯂꯥꯏꯔꯤꯛꯇꯤ ꯃꯅꯦ ꯃꯀꯨꯅ ꯌꯥꯔꯕꯅꯦ ꯍꯥꯏꯗꯨꯅ ꯅꯣꯡꯃꯒꯤ ꯃꯉꯛ ꯍꯥꯏꯒꯠꯄ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯅꯨꯡꯁꯤꯊꯣꯏꯕꯨꯁꯨ ꯎꯁꯤꯠ ꯊꯑꯣꯏꯗꯕꯗ ꯀꯔꯦꯝ ꯀꯊꯥꯏꯅꯕꯤꯕ ꯑꯗꯨꯃꯛ ꯇꯧꯕꯤꯔꯝꯃꯤ꯫ ꯅꯨꯡꯁꯤꯊꯣꯏꯗꯤ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯅꯤꯡꯕ ꯀꯌꯥꯗꯣ ꯄꯦꯟꯊꯣꯛꯇꯨꯅ ꯈꯥꯡꯖꯔꯝꯃꯤ꯫ ꯅꯣꯡꯃꯇ ꯃꯆꯦꯗ ꯍꯪꯒꯠꯅ ꯋꯥꯁꯨ ꯈꯨꯝꯂꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅꯤ꯫ ꯂꯥꯏꯔꯤꯛꯅ ꯃꯅꯦꯝꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯆꯪꯗꯨꯅ ꯃꯅꯦꯝꯒꯤ ꯎꯄꯨꯗꯒꯤ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯑꯃ ꯍꯨꯔꯥꯜꯂꯝꯃꯤ꯫ ꯀꯗꯥꯏꯗ ꯌꯦꯞꯁꯤꯒꯦ ꯃꯁꯤꯕꯣ? ꯑꯣ, ꯍꯣꯔꯦꯟ ꯌꯨꯝꯗ ꯄꯨꯈꯤꯅꯕ ꯊꯝꯂꯤꯕ ꯉꯥ ꯑꯌꯥꯏꯕꯒꯤ ꯃꯔꯛꯁꯤꯗ ꯍꯦꯛꯇ ꯍꯥꯞꯆꯤꯜꯂꯒꯦ꯫ ꯃꯁꯤ ꯑꯣꯏꯔꯗꯤ ꯀꯔꯤꯁꯨ ꯎꯗ꯭ꯔꯦꯗꯅ꯫ ꯍꯌꯦꯡ ꯊꯤꯅꯔꯛꯂꯕꯁꯨ ꯏꯅꯥꯎꯗ ꯍꯦꯛꯇ ꯇꯥꯏꯅꯔꯒ ꯂꯣꯏꯔꯦ꯫ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ ꯃꯍꯥꯛꯅꯦ ꯍꯥꯏꯕꯗ ꯏꯄꯛꯇ ꯄꯛꯆꯔꯒꯗꯕꯅꯤ꯫ ꯅꯣꯡꯉꯥꯜꯂꯤ꯫ ꯑꯌꯨꯛꯇꯣ ꯃꯥꯂꯪꯕ ꯃꯇꯣꯝꯇ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯃꯥꯅ ꯑꯆꯧꯕ, ꯏꯃꯧꯗꯤ ꯌꯥꯎꯔꯛꯇ꯭ꯔꯕꯔꯣ? ꯃꯍꯥꯛ ꯂꯥꯛꯇ꯭ꯔꯕꯗꯤ ꯀꯩꯗꯧꯔꯕꯒꯦ? ꯃꯥ, ꯂꯥꯏꯔꯤꯛꯀꯤ ꯏꯃꯥꯁꯨ ꯂꯥꯛꯍꯧꯏ, ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯍꯥꯛ ꯌꯥꯎꯔꯛꯇ꯭ꯔꯦ꯫ ꯍꯩꯃꯥ, ꯏꯕꯦꯜꯂꯩꯕꯨ ꯂꯥꯛꯍꯧꯏ ꯍꯥꯏꯕ? ꯃꯍꯥꯛꯇꯣ ꯎꯗꯕꯗꯨꯝ ꯌꯥꯝꯅ ꯀꯨꯏꯔꯦ, ꯑꯃꯨꯛꯇ ꯑꯗꯨꯝ ꯎꯅꯍꯧꯔꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯔꯨꯕꯤ ꯊꯤꯟꯊꯕ ꯇꯧꯗꯅ ꯍꯥꯟꯅꯒꯤ ꯌꯨꯝꯖꯥꯎ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯃꯧꯕꯨ ꯀꯧꯒꯦ ꯇꯧꯏ,
ꯑꯗꯨꯕꯨ ꯏꯃꯨꯡꯗ ꯂꯩꯔꯤꯛ ꯃꯃꯥ ꯃꯆꯥꯅ ꯉꯥꯡꯅꯔꯤꯕꯗꯣ ꯇꯥꯔꯗꯨꯅ ꯇꯔꯨꯕꯤ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯇꯥꯔꯝꯃꯤ꯫ ꯂꯩꯔꯤꯛꯅ ꯑꯩꯅ ꯃꯈꯣꯏ ꯇꯥꯆꯧꯗ ꯇꯛꯄꯗꯒꯤ ꯃꯈꯣꯏ ꯇꯥꯆꯧꯅꯁꯨ ꯄꯥꯕꯗ ꯃꯕꯨꯛ ꯑꯣꯟꯅꯕ ꯇꯞꯅ ꯇꯞꯅ ꯊꯦꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯥꯕꯁꯨ ꯑꯩꯈꯣꯏꯗ ꯂꯧ ꯏꯪꯈꯣꯜ ꯄꯨꯝꯅꯃꯛ ꯅꯃꯥ ꯑꯣꯟꯕꯤꯔꯒꯦ ꯍꯥꯏꯔꯛꯂꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯏꯃꯥꯒꯤ ꯅꯄꯥꯟꯗꯒꯤꯅꯤ꯫ ꯑꯗꯨꯅ ꯏꯃꯥꯒꯤꯁꯨ ꯈꯪꯅ ꯑꯗꯨꯃꯛ ꯅꯆꯥ ꯇꯧꯔꯒꯦ ꯀꯩꯗꯧꯔꯒꯦ? ꯏꯕꯦꯜꯂꯩꯅ ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ ꯍꯥꯏ ꯍꯧꯖꯤꯛ ꯊꯕꯛ ꯂꯦꯞꯄꯒꯦ ꯌꯥꯗ꯭ꯔꯤ꯫ ꯅꯈꯣꯏꯒꯤ ꯅꯅꯥꯎ ꯅꯨꯄꯥꯒ ꯀꯔꯤ ꯅꯨꯡꯁꯤꯊꯣꯏ ꯍꯥꯏꯕ꯭ꯔꯥ? ꯅꯨꯡꯁꯨ ꯅꯨꯡꯁꯤꯗꯕꯤ ꯅꯨꯡꯁꯤꯊꯣꯏꯗꯣ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯕꯗꯤ ꯈꯨꯔꯧ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯥꯟꯊꯣꯛꯍꯟꯈꯤꯅꯕ ꯁꯤꯡꯒꯗꯕꯅꯤ꯫ ꯏꯆꯥꯅ ꯄꯨꯝꯅꯃꯛꯀꯤ ꯃꯄꯨ ꯑꯣꯏꯗꯨꯅ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯟꯒꯗꯕꯅꯤ꯫ ꯃꯇꯝꯗꯨꯗꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯋꯥꯅ ꯅꯅꯦꯝ ꯅꯀꯨꯒꯤ ꯌꯥꯅꯕ ꯆꯠꯂꯤꯕꯗꯣ ꯆꯠꯇ꯭ꯔꯕꯁꯨ ꯌꯥꯔꯦ꯫ ꯍꯟꯅ ꯌꯦꯡꯂꯨꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫ ꯑꯍꯣꯏ ꯏꯃꯥ, ꯅꯆꯥꯁꯦ ꯃꯧ ꯑꯐꯕꯤ ꯁꯥꯕꯗ ꯇꯁꯦꯡꯅ ꯋꯥꯔꯕꯅꯤ꯫ ꯑꯩꯍꯥꯛꯀꯤ ꯏꯄꯨꯔꯣꯏꯕ ꯏꯅꯦꯝ ꯏꯀꯨ ꯄꯨꯝꯅꯃꯛ ꯂꯩꯋꯥ ꯇꯤꯟꯋꯥꯒꯤ ꯃꯇꯦꯡꯅ ꯁꯨꯞꯄ ꯉꯝꯖꯕꯅꯤ꯫ ꯑꯗꯨꯒꯅꯦ ꯑꯩꯅ ꯉꯔꯥꯡ ꯏꯅꯦꯝꯒꯤ ꯎꯄꯨꯗꯒꯤ ꯍꯨꯔꯥꯜꯂꯛꯈꯤꯕ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡꯁꯦ ꯏꯃꯥꯅ ꯄꯨꯕꯤꯈꯣ꯫ ꯃꯁꯤꯕꯨ ꯀꯥꯏꯊꯣꯛꯂꯒ ꯏꯃꯥꯅ ꯁꯤꯖꯤꯟꯅꯕꯤꯌꯨ꯫ ꯁꯅꯥꯗꯨ ꯍꯨꯔꯥꯟꯕꯒꯤ ꯅꯃꯥꯅ ꯏꯅꯥꯎꯗ ꯊꯪꯖꯤꯜꯂꯅꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯃꯔꯥꯏꯅ ꯇꯥꯟꯊꯣꯛꯆꯔꯒꯅꯤ꯫ ꯃꯁꯤ ꯃꯉꯥꯏꯗꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯄꯦꯟꯅ ꯅꯣꯛꯂꯤ꯫ ꯉꯁꯥꯏꯗꯒꯤ ꯄꯨꯝꯅꯃꯛꯇ ꯍꯧꯔꯕ ꯇꯔꯨꯕꯤꯗꯤ ꯁꯥꯎꯅꯤꯡꯕꯒꯤ ꯉꯝꯈꯩ ꯂꯥꯟꯈꯤꯗꯨꯅ ꯏꯃꯨꯡ ꯇꯝꯅ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯂꯩꯔꯤꯛꯀꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯂꯩꯔꯤꯛ ꯃꯃꯥ ꯃꯆꯥꯗꯤ ꯉꯛꯄ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯅꯔꯛꯂꯝꯃꯤ꯫ ꯅꯪꯕꯨ ꯑꯩꯅ ꯏꯆꯥꯗ ꯏꯆꯥꯒꯨꯝ ꯈꯟꯅ ꯅꯨꯡꯁꯤꯅ ꯇꯧꯔꯨꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯑꯣꯏꯔꯦꯅꯦ꯫ ꯅꯍꯥꯛꯅ ꯑꯁꯨꯛ ꯆꯥꯎꯕ ꯃꯤꯅꯝꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯂꯩꯔꯤꯛꯅ ꯏꯃꯥ꯫ ꯇꯔꯨꯕꯤꯅ ꯏꯕꯦꯜꯂꯩ, ꯅꯍꯥꯛꯁꯨ ꯃꯃꯥ ꯑꯃꯅꯤꯀꯣ꯫ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯅꯆꯥꯕꯨ ꯑꯐꯕ ꯄꯥꯎꯇꯥꯛ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯅꯆꯥꯅ ꯂꯩꯔꯤꯕ ꯏꯃꯨꯡꯕꯨ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯃꯁꯤꯒꯤꯕꯨ ꯀꯔꯝꯕ ꯃꯃꯥ ꯑꯣꯏꯕꯒꯤ ꯃꯆꯠꯅꯣ? ꯀꯌꯥꯗ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯁꯛꯅꯣ? ꯑꯁꯤ ꯍꯥꯏꯔꯒ ꯏꯕꯦꯜꯂꯩꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯂꯤꯛꯐꯥꯡꯗꯨ ꯇꯔꯨꯕꯤꯅ ꯃꯨꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯎꯅ ꯍꯥꯏꯔꯛꯂꯤ, ꯅꯣꯏꯒꯨꯝꯕꯅ ꯃꯁꯤ ꯁꯤꯖꯤꯟꯅꯕꯒꯤ ꯅꯇꯤꯛ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯃꯥ ꯏꯄꯥꯗꯨꯅ ꯃꯆꯥ ꯑꯩꯒꯤꯗꯃꯛ ꯁꯥꯕꯤꯔꯛꯈꯤꯕ ꯂꯤꯛꯐꯥꯡꯅꯤ꯫ ꯃꯁꯤ ꯑꯩꯅ ꯏꯄꯥꯅꯤ ꯏꯃꯥꯅꯤ ꯈꯟꯅ ꯊꯝꯖꯔꯤꯕꯅꯤ꯫ ꯅꯈꯣꯏꯒꯨꯝꯕ ꯌꯨꯝꯒꯥꯏꯕꯤꯅ ꯁꯣꯛꯄ ꯐꯥꯎꯕ ꯅꯇꯤꯛ ꯈꯪꯖꯧꯍꯦ꯫ ꯇꯔꯨꯕꯤ ꯁꯥꯎꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯕꯦꯜꯂꯩ ꯑꯃꯗꯤ ꯂꯩꯔꯤ ꯃꯔꯥꯜꯅ ꯃꯄꯣꯠ ꯐꯥꯔꯨꯔꯕꯅꯤꯅ ꯀꯔꯤꯁꯨ ꯈꯨꯝꯕꯗꯤ ꯉꯝꯗ ꯏꯀꯥꯏꯅ ꯂꯨꯞꯊꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯇꯔꯨꯕꯤꯅ ꯃꯄꯨꯔꯣꯏꯕ ꯃꯥꯂꯪꯕ ꯃꯩꯔꯥꯕ ꯑꯃꯗꯤ ꯅꯨꯡꯁꯤꯊꯣꯏꯗ ꯂꯩꯔꯤꯛꯀꯤ ꯐꯠꯇ꯭ꯔꯕ ꯂꯤꯆꯠ ꯑꯗꯨꯕꯨ ꯁꯤꯠ ꯅꯥꯟꯅ ꯇꯝꯂꯝꯃꯤ꯫ ꯃꯥꯂꯪꯕꯗꯤ ꯃꯃꯥꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯁꯥꯎꯕꯅ ꯃꯩ ꯍꯧꯈꯤꯗꯨꯅ ꯂꯩꯔꯤꯛꯄꯨ ꯐꯨꯔꯨꯔꯒꯦ ꯈꯟꯅ ꯃꯌꯨꯝ ꯇꯝꯅ ꯐꯤꯡꯅ ꯈꯣꯡꯊꯥꯡ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯃꯔꯥꯜ ꯈꯪꯖꯔꯕꯤ ꯂꯩꯔꯤꯛꯇꯤ ꯃꯍꯥꯛꯅ ꯀꯥ ꯍꯦꯟꯅ ꯂꯥꯜꯂꯨꯕꯅ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯔꯔꯣꯏ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯂꯗꯨꯅ ꯃꯄꯥꯝꯗ ꯃꯃꯥ ꯏꯕꯦꯜꯂꯩꯒ ꯂꯣꯏꯅꯅ ꯍꯟꯈꯤꯕꯅ ꯌꯨꯝꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯔꯤꯛꯅ ꯏꯃꯨꯡꯗꯨꯗ ꯇꯧꯔꯝꯕ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯀꯣꯛꯊꯣꯛ ꯁꯦꯡꯗꯣꯛꯂꯗꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯌꯨꯝꯖꯥꯎꯗꯨꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤ꯫ ꯃꯥꯂꯪꯕꯁꯨ ꯅꯥꯃ ꯇꯥꯕ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀ ꯆꯥꯟꯅꯖꯕꯤ ꯈꯨꯟꯗꯨꯃꯛꯇꯗꯒꯤ ꯊꯝꯕꯥꯜ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯑꯃꯨꯛ ꯅꯧꯅ ꯄꯨꯟꯁꯤꯂꯩ ꯄꯨꯟꯁꯦꯝꯂꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯊꯣꯏꯁꯨ ꯃꯆꯥ ꯄꯤꯕ ꯑꯃ ꯐꯪꯖꯔꯗꯨꯅ ꯃꯅꯦꯝ ꯃꯀꯨꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯗꯨꯅ ꯃꯆꯦ ꯊꯝꯕꯥꯜꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯗꯨꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯅꯨꯡꯉꯥꯏꯕꯇꯅ ꯊꯜꯂꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯀꯂꯛ ꯃꯤꯍꯧ ꯆꯥꯎꯔꯨꯕꯤ ꯂꯟ ꯊꯨꯝꯗꯕꯨ ꯃꯤꯍꯧꯔꯨꯕꯤ ꯂꯩꯔꯤꯛꯇꯤ ꯃꯄꯥꯝꯗ ꯍꯜꯂꯛꯄꯩ ꯃꯤꯡꯊꯣꯜ ꯐꯪꯗꯨꯅ ꯂꯩꯀꯥꯏꯒꯤ ꯅꯣꯛꯅꯐꯝ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤꯔꯝꯃꯤ꯫